Ngasisu wari ngak sanasi sinau mayam ngarang dumaina sinau khalak piyo wari sanasi do mayam su wari suna sunana ayu chak khom chak khige mayam sinam chak chanarabo mayam chak chak hiko chamnasi chak chana wari chamnasi 뭐 하실 거예요? 영화 좋은 거 실수 진짜세요. 뭐야 봐. mayam chắc chắn là karena nó lap simbol tore lại tore và giá chỉ mà nó xa karena nó like tổ biết mo comment tham biết mo xin tía 깜짝 नेट हो नुआइते नेट से उरुरु लइए जियो से जाद्रे जियो से पूरा सीरे जाद्रे नेट से पूरा बेरा कारे में यार नेट से नुआइते hơi rất hơi đấy kanang lagi sino hawai sanasi ngarang dumaina ai luhong de halaga cha chana ngak wari nam samina ge ne sino ga ko cha thôi vậy asana phải không lâu xe nhà làm tông bài tao ra hành mà Mama cười được bài rồi. Kaya ba? Kaya cười được. Mama cười được bài.
Mama nào rồi? Mama. Kanang lagi man tore. Mama nung. Mama. Opa kasi song da. Hindi taro. Tubi sila ne. Si sun law sun da ha dun te. Quê tàn sun law. Siga. Hamia, phải này. Hai miam. Chắc chắn là bố. Sarbo. Cần chắc chắn là bố này. Chắc chắn là bố. Khơi papagi. Hai babagi. Live thadi. Lại thari. Mayam lao. Yang lao. Wai sunasi. Hai sunasi. À, kanang na lagi. Kenapa lagi? Live ta lao. Lại lao. Papagi live ta. Baik lại ta. Like tau romu. Lại teramu. Kajan nama dia udah. Subscribe tau romu. Sekat teramu. Share tau romu. Saya teramu. Mayam gisu. Yang itu. Sapot tuk jagi. Coba terjaga. Hai mayam. Hai miam. Mayam lao ne hai we. Yang lao ni. အခုမချထွပြီးနေရှယ်တုံဘီကနာနော like အနီလေရမဲ comment သံဘီရမောဒုံနေစီကြတယ်မ comment တွေ comment လာပို့တယ် like တဲ့အနီလေရ thank you ဆောက်ဦးတပါนี่อันนี้ like လေအဲ့တော့comment di like kanano sakti ude comment thambiraga di nuaini ko pa mi tu mi ngai to ni chap na le nhang mấy liều ấy bố nhang ngam một cốc không chỉ tao được khi nào nó kìa mình mà kura kì lại lúc khuất mà này nó chỉ còn nó không chả mấy cái đó không dạ dạ ngay đâu mắm lẩu cái tip rai tên mình lại thay với cái món tàu đấy mà cái tiếng thao này mà chiếc thùng này hay bà cũng dài đã xin đi chẳng ai phong tàu lo mua mi cả đã tôi vào bộ đồ này cái
ꯉꯧꯕꯤ ꯉꯧꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯆꯥꯁꯤꯡ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯅꯦꯠꯁꯦ ꯄꯨꯔꯥ 시ꯕꯖꯥꯠꯅꯤ 사실 해 정했던 걸로 돼. Bông lư à? Amo wali te? Poli chana lang wani. Mày chắc chaba lối đó đấy. Ai bên đó? Nan ta đi cái nào dầm chán hay rồi. Mới lại phẩm chụp ấy được. Kun taruh lah. Ai kau mah pun juga haji. Dan tang toro itu. Udah ada BSC kau ini na, jam umum mereka yang itu baru sana begini. Nang kaya kau tanya aja.
Ma'am ngasi kanam laitrabo. Wow, thì mà lấy tôi bây giờ thank you thì mà thì một chắc chắn là bố xin người ta hay là thì một chắc chắn là bố cái nhang cha kia Mapiko lo ina ba Mopi baca la mama bentar deh oh boleh lah oi is
Mem kenang-kenang lagi ngawai sana si. Mateng lapio. Gel bida. Sinau le mata lagi di. Sinau kenang lagi. Jadi halau ngai sana si. Sinau sini lebih sinau yang pun nung su le te nung si te nung su mang de kia nung ata ni nung utang tuli mapo ase Krishna dining 산신 호타와 이망아리 호이나 크다 호타와 이자우들
흑정이 또리 또리 마포 어시 땅 또리 또리 어시 빠르는 들어봐 Hare Krishna diling kre Shan xian gong gang O thao ai mang a di ina kre da Hawaii giao dreve hức sao toli toli mà phố ở trên Itong ituli nupi mapongsi ituli orang dah ita bidhina wana tambiramli toli toli mapo ase Oita toli toli nupi mapongsi toli toli ngarauthan mapuksi ita bidhina wana tambiramli tuli tuli mapo ase Yang siji milang etre mamagi like thana benna ko ID hendak kita tara saya like ko thai oke kaja mamagi like thana benina amadama lapang mati
ꯀꯅꯥꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯉꯧꯕꯤ ꯃꯆꯥ ꯆꯥꯎꯔꯦ ꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯗꯨ ꯃꯌꯥꯝ ꯍꯥꯏ ꯍꯥꯏ ꯍꯥꯏꯌꯨꯅꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯉꯧꯕꯤ ꯃꯆꯥ ꯁꯦ ꯃꯌꯥꯝ ꯇꯥꯏ ꯇꯥꯏ ꯁꯦ ꯃꯌꯥꯝ ꯍꯥꯏꯌꯨꯁꯦ ꯃꯌꯥꯝ ꯇꯥꯏ ꯇꯥꯏ ꯍꯦꯛ ꯃꯁꯦ ꯇꯨ ꯃꯌꯥꯝ ꯌꯦꯡꯉꯨ ôi em bán thuốc thế nào ra tôi đủ 지금 먹는 넘버 자오구라 응? 다른 뭐 먹이네 cái gì anh rồi hả cái anh thòng ghê vậy Hello nông cái lại trái năng giềng kia cái đó có gì cũng đang phải ra vào ha cái chắc thùng này đó cái nào chắc thùng kia vậy nó cái suy vậy hả cái thô sần đây cái tụi mắm bà tahun dah bujuk tumberan ya. Tahun ini pun kan udah secara no hiat tum nikah dia. Tahun lalu midi meeting ni cerita tanya.
ꯇꯨꯝꯃꯦ ꯍꯥꯏꯗꯨꯒ ꯍꯥꯏꯔꯤꯃꯤꯗ ꯑꯣ ꯍꯤꯞꯄꯅ ꯑꯃꯔ ꯇꯨꯝꯕꯅ ꯑꯃꯔ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯂꯩꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯅꯪ ꯄꯥꯏꯁꯜꯂꯤꯕ ꯀꯩꯗꯧꯕꯩ ꯄꯤꯔꯣꯏꯗꯣꯏꯕ ꯅꯣꯏ ꯃꯉꯥꯏꯔꯁꯦ ꯊꯨꯒꯥꯏꯊꯣꯛꯀꯦꯅ ꯂꯥꯛꯈꯤꯒꯦ ꯑꯩ ꯊꯨꯒꯥꯏꯒꯦ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦ ꯉꯥꯏꯈꯣ ꯍꯩꯠ ꯍꯧꯗꯣꯡ ꯍꯩꯠ ꯆꯤꯛ ꯂꯩꯅꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯃꯌꯥꯟ 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 ꯍꯥꯏꯔꯣ ꯑꯣ ꯀꯥꯏꯗꯒꯤ ꯑꯣ ꯑꯣ ꯊꯣꯡ ꯃꯅꯥꯛꯀꯤꯗꯣ ꯀꯌꯥ ꯄꯤꯅꯣ ꯑꯣ ꯇꯥꯡꯕ꯭ꯔꯥ ꯑꯗꯨꯕꯣ ꯀꯔꯝꯕ ꯑꯈꯥꯕꯤꯗꯨꯔ ꯃꯇꯨꯝ ꯇꯥꯡꯕ ꯁꯣꯝ ꯑꯉꯥꯡꯕꯗꯨꯔ ꯑꯉꯥꯡꯕꯗꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯨꯝ ꯇꯧꯔꯛꯏꯃꯤꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯖꯤꯛ ꯀꯅꯥꯗ ꯃꯄꯣꯛꯀ ꯇꯣꯡꯗ꯭ꯔꯃꯥꯜꯂꯦ ꯈꯜꯂꯤ ꯍꯥ ꯉꯥ ꯊꯣꯡꯉꯤ ꯃꯌꯥꯝ ꯂꯥꯏꯛꯇ ꯀꯣꯃꯦꯟ ꯊꯥꯔꯒ ꯀꯣꯃꯦꯟ ꯀꯛꯄ ꯇꯧꯅꯨꯀꯣ ꯑꯗꯨ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯣ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯔꯤꯕꯅꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯅꯦꯠꯁꯨ ꯌꯥꯗꯦꯕ ꯅꯣꯡꯁꯨ ꯂꯩꯇꯦ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯦꯠꯁꯦ ꯁꯨꯡ ꯅꯨꯡꯉꯥꯏꯇꯦ ꯋꯥꯅꯤ ꯍꯟꯗꯛ ꯖꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯏꯇꯩꯃ ꯀꯣꯃꯦꯟ ꯏꯔꯒ ꯀꯣꯃꯦꯟ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨꯀꯣ ꯑꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩꯍꯥꯛ ꯍꯩꯠ ꯆꯤꯠ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯣꯃꯦꯟ ꯀꯛꯄꯤꯅꯨ ꯀꯣꯃꯦꯟꯗꯣ ꯑꯃꯨꯛꯀ ꯏꯕꯤꯔꯕꯦꯛ ꯇꯧꯔꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯩꯔꯤꯕꯣ ꯂꯩꯔꯗꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯔꯛꯑꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯩ ꯉꯁꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏꯌꯦ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏꯁꯦ ꯏꯁꯩ ꯅꯠꯇꯦ ꯚꯥꯕꯣꯛ ꯕꯥꯔꯇꯣꯟ ꯂꯥꯛꯄ ꯆꯠꯂꯨꯕꯅꯦ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯧꯖꯤꯛꯀꯥꯟꯗ ꯅꯨꯄꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯦ ꯃꯇꯝꯁꯤꯗ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯀꯁꯦ ꯇꯣꯟꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯤ ꯑꯣꯖꯥ ꯍꯣꯏ ꯑꯁꯤꯅ ꯀꯩꯅꯣꯅꯤꯗꯅ ꯑꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯅꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯅ ꯁꯦꯝꯃꯒ ꯊꯥꯔꯛꯄ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯃꯄꯨꯅ ꯊꯥꯔꯛꯄꯅꯤꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕꯗ ꯀꯩꯝꯇ ꯀꯥꯏꯕꯅꯤ ꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯁꯤꯁꯨ ꯏꯁꯣꯔꯗꯁꯨ ꯂꯛꯁꯃꯤ ꯏꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯪꯁꯥꯔꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯣꯏꯐꯝ ꯄꯨꯔꯤꯁꯤꯗꯤ ꯂꯛꯁꯃꯤ ꯏꯃꯥ ꯍꯥꯏꯗꯅ
aduga amatane Lasmi su ton ko puni kaino istunu kita ngang oi ma ku saung ga chalimi ai Vishnu saung ga chakha di mana mo Vishnu da mu ninda tau je bani ab ko amatani da taibang pan si ga te ma kai yang cha ge ai ma si hang gu mu cha si ki ni hey te ma kai yang cha te ma lei bo masai baroge orhol thongba hojiti jendem ga hawai gi romba as adoni jendem ga mosori iromba is yam pami hongdong ne jendem ga mosori iromba is yam pami te ma jendem mosori iro ga ne hade nga baja ma to ba ko di jam hawle ko di jendem ga do ku ye cha phang da ba ran khara hapai chanipina gandi dagi hoi de he oja oja sum hainari mi da sumana wari utai kha sang de ka mai na kan tong ni ko ne se nungai ta bagi wari inda nung su lei ta ba ko ngasi di 10:35 tare ai chan pi rebita lakte ngasi kai do ba thaba kan ba jala ngasi di lakte ado khoi itei ma lei riba ai hoji sei takpi pa haurani haji khaji tang haijaba do mayam na khaga takpa haurani ado khoi te mana lit pubi batare khoi te mal leiriba ai chen kano siga on leji line da leiriba te ma lairagati aina ta sanketan ge sei hoge khali da khoi te mana student kya mu puthopa ngambi gani amta hai bio satra kya mu te mana nanaw gi mateng to bangam gani khoi te ma line da lei ri ba sha kai do ni sagi lai hai ba mi asna ngang tho ko siong ko ngak attendance festival lag lam bani ja hoi ba do oja ngak tang ko ri te ma oja ni na attendance piba lag lam ba sa hangai ta na thagat chari ado ain hai se ta bro ai gi na ta sankirtan gi ne se ho ga na khali ba ado jai oja full support ya ado full support puti khange ado ite magi tarapagi satra kya muti ai gonda kan to ngam bani to ta haibu ne te mai tarapagi kya muti gona support mateng ti ngam bani 10 phau di lei hoji yes ani pa macha da di ahan po hobo su kai di an thabak tei pathaba kangu su kai de ko chahi ni phu yang ge su kai khoi te ma lei bo kumba thabak tei pathaba leina le thabak lo supa ahan chahi kunthani phu supa ni ke de khulaki jisa
ꯇꯧꯗ ꯌꯥꯗꯕ ꯏꯃꯥꯔꯖꯦꯟꯁꯤ ꯅꯪꯅꯗꯕꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯔ ꯑꯃꯁꯨ ꯁꯨꯝ ꯀꯩ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯒꯤ ꯔꯦꯁꯄꯣꯟꯗꯤ ꯑꯩ ꯂꯧꯕ ꯉꯝꯖꯗꯦ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯔꯤꯅꯣ ꯏꯇꯩꯃ ꯈꯨꯟꯗꯒꯤ ꯏꯇꯩꯃꯅ ꯋꯥꯅꯣꯝꯕꯤꯔꯣ ꯏꯇꯩꯃꯗꯤ ꯑꯣꯖꯥꯁꯨ ꯑꯣꯏꯔꯤ ꯃꯦꯔꯥꯒꯤꯁꯨ ꯂꯤꯗꯔꯅꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟꯒꯤꯁꯨ ꯂꯤꯗꯔꯅꯤ ꯑꯗꯨꯅ ꯏꯇꯩꯃꯅ ꯁꯨꯝ ꯁꯤꯜꯂꯧ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯠꯃꯤꯁꯟ ꯆꯥꯔꯖꯇꯤ ꯂꯧꯅꯤꯀꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯁꯩ ꯇꯝꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯦꯁꯄꯣꯟꯁꯤꯅ ꯏꯇꯩꯃꯅ ꯂꯧꯕꯤꯕ ꯏꯇꯩꯃꯅ ꯗꯥꯌꯤꯠꯇꯣ ꯂꯧꯕꯤꯕ ꯏꯇꯩꯃꯅ ꯃꯗꯨꯒꯤ ꯂꯤꯠ ꯇꯧꯕꯤ ꯇꯥꯏ ꯈꯟꯗꯤ ꯈꯜꯂꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯤꯀꯣ ꯁꯤ ꯇꯧꯕ ꯍꯥꯏꯁꯦ ꯁꯦꯟꯁꯨ ꯈꯤꯇꯪ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯁꯦꯟꯒꯤꯁꯨ ꯃꯊꯧ ꯇꯥꯕ ꯏꯇꯩꯃ ꯂꯩꯕ꯭ꯔꯥ ꯂꯥꯏꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯀꯀꯥ ꯃꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯅꯍꯥꯟꯒꯩꯗꯤ ꯃꯥꯏ ꯀꯀꯥꯅ ꯂꯥꯏꯚ ꯊꯥꯕ ꯃꯥ ꯍꯦꯛꯇ ꯃꯥ ꯍꯥꯟꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯣꯖꯥ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯒꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯉꯁꯥꯏꯒꯤ ꯂꯥꯏꯚꯇ ꯑꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯅꯤꯅꯀꯣ ꯀꯅꯥꯒꯨꯝꯕ ꯈꯪꯉꯁꯨ ꯁꯨꯝ ꯍꯥꯏꯖꯔꯛꯀꯅꯤꯗꯅ ꯑꯗꯨ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯄꯥꯔꯁꯣꯅꯦꯜ ꯀꯣꯟꯅ ꯁꯨꯅꯕꯒꯤ ꯋꯥꯔꯤꯅꯤ ꯃꯟꯠꯂꯤ ꯐꯤꯅ ꯀꯌꯥꯃꯨꯛ ꯃꯗꯨꯁꯨ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯏꯇꯩꯃ ꯇꯥꯟꯅꯔꯒ ꯇꯧꯒꯗꯧꯅꯤ ꯏꯇꯩꯃꯅ ꯑꯁꯤꯅ ꯐꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯠꯃꯤꯁꯟ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯠꯃꯤꯁꯟꯗꯁꯨ ꯃꯊꯧ ꯇꯥꯔꯦ ꯃꯟꯠꯂꯤꯁꯨ ꯃꯊꯧ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣ ꯂꯩꯇꯕ ꯂꯥꯏꯔꯕꯁꯨ ꯃꯌꯥꯝ ꯂꯩꯅꯤ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯍꯥꯏꯁꯤꯗꯤ ꯏꯇꯩꯃ ꯈꯤꯇꯪ ꯚꯦꯂꯨꯁꯦ ꯋꯥꯠꯂꯦꯀꯣ ꯄꯣꯠ ꯆꯩꯅꯗꯤ ꯃꯃꯜ ꯇꯥꯡꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯆꯦ ꯈꯇꯥ ꯑꯃꯗ ꯂꯨꯄꯥ ꯌꯧꯔꯦ ꯀꯣ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯌꯦꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛꯈꯣꯝ ꯑꯃ ꯀꯔꯤ ꯑꯃ ꯇꯧꯕ ꯍꯥꯏꯁꯤꯁꯨ ꯁꯦꯟꯒꯤ ꯃꯇꯥꯡ ꯍꯧꯖꯤꯛ ꯁꯦꯟ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤꯁꯤꯗꯤ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦꯗ ꯑꯦꯠꯃꯤꯁꯟꯁꯤꯗꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯍꯔ ꯃꯟꯇ꯭ꯔꯤꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯩꯅꯣꯗ ꯂꯨꯄꯥ 500 ꯐꯥꯎꯗꯤ ꯄꯤꯕꯗ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯏꯗꯤ ꯂꯨꯄꯥ 500 ꯍꯥꯏꯁꯦ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦ ꯃꯣꯏꯅꯀꯣ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨ ꯂꯩꯇꯕ ꯀꯅꯥꯒꯨꯝꯕ ꯑꯩꯒꯨꯝꯕ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯐꯤꯁ ꯂꯧꯔꯨꯅꯤ ꯍꯥꯏꯗꯤ ꯃꯥꯗꯨ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯀꯅꯤ ꯊꯋꯥꯏ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯁꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯩꯇꯩ ꯃꯆꯥꯗ ꯃꯩꯇꯩ ꯈꯪꯗꯦ ꯃꯌꯥꯡ ꯈꯪꯗꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯏꯇꯩꯃ ꯍꯧꯖꯤꯛꯀꯥꯟꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯇ ꯃꯤꯒꯤ ꯂꯨꯖꯤ ꯁꯨꯕꯁꯨ ꯂꯩꯇ꯭ꯔꯦ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯀꯅꯥꯕꯨ ꯀꯧꯏ ꯍꯥꯏꯗ ꯃꯆꯥ ꯃꯁꯨ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯁꯨꯕ ꯅꯣꯝꯕ ꯉꯝꯖꯗ꯭ꯔꯕ ꯀꯣ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯃꯣꯏꯗꯣ ꯂꯩꯇꯕ ꯀꯧꯔꯦꯀꯣ ꯃꯣꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯑꯩꯅ ꯏꯇꯩꯃ ꯍꯥꯏꯁꯦ ꯑꯗꯣ ꯏꯇꯩꯃꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯃꯨꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯉꯣ ꯀꯩꯝꯇ ꯏꯇꯩꯃꯅ ꯍꯥꯏ ꯆꯨꯝꯃꯤ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄꯅꯤꯅ ꯑꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯨꯝ ꯇꯥꯟꯅꯔꯤꯃꯤꯗ ꯂꯧꯕꯒꯤ ꯋꯥꯈꯜꯗꯤ ꯁꯨꯝ ꯂꯩꯔꯦ ꯀꯣ ꯑꯗꯨ ꯊꯕꯛ ꯍꯥꯏꯁꯦ ꯍꯧꯒꯠꯄꯗꯤ ꯁꯦꯀꯦꯟ ꯐꯥꯗꯦꯕ ꯁꯨꯒꯗꯕ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯑꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯣꯠꯅꯁꯤ
ꯑꯗꯣ ꯄꯩꯁꯥ ꯃꯤ ꯑꯣꯏꯔꯁꯨ ꯊꯥ ꯑꯃꯗ ꯑꯦꯗꯃꯤꯁꯟꯗꯨꯗꯤ 500 ꯐꯥꯎꯗꯤ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯃꯔꯣꯝꯗ 500 ꯍꯥꯏꯁꯤꯗꯤ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯡꯃꯗ ꯅꯨꯃꯤꯠ 50ꯅꯤꯅ ꯊꯥ ꯑꯃ ꯆꯥꯏ 30 daysꯅ ꯂꯨꯄꯥ 20 ꯐꯥꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯨꯄꯥ 100 ꯁꯤꯕꯗꯕ ꯁꯤꯕ ꯀꯣꯟꯅ ꯆꯠꯇ꯭ꯔꯨꯕ ꯕꯤꯗꯥꯅꯤ ꯑꯃꯠꯇ ꯂꯦꯝ ꯃꯥꯡꯗ꯭ꯔꯕ ꯀꯣ ꯍꯩꯕꯨ ꯍꯩꯔꯗꯤ ꯍꯧꯖꯤꯛꯀꯥꯟꯗ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯂꯩꯇꯕ ꯑꯃ ꯄꯨꯊꯣꯛꯄꯗ ꯁꯨꯝ ꯂꯨꯄꯥ 500ꯗ ꯐꯪꯉꯦꯕ ꯁꯨꯝ ꯀꯣ ꯍꯥꯏꯗꯤ ꯇꯔꯄꯣꯟ ꯉꯥꯛꯇꯪ ꯁꯧꯕ ꯑꯗꯒꯤꯗꯤ ꯁ꯭ꯋꯤꯁꯇꯤ ꯉꯥꯏꯍꯥꯛ ꯁꯧꯕꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟ ꯃꯔꯥꯏ ꯂꯨꯄꯥ 2,000 ꯐꯪꯕꯒ ꯌꯥꯎꯔꯦ 1,500 ꯐꯪꯕ ꯌꯥꯎꯔꯦ ꯂꯨꯄꯥ 1,000 ꯐꯪꯉꯁꯨ ꯀꯅꯥꯅ ꯄꯤꯅꯩꯀꯣ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 10ꯗꯩꯅ ꯄꯨꯡ 4 ꯐꯥꯎ ꯃꯤꯅ ꯃꯔꯣꯜ ꯑꯃꯅ ꯁꯨꯔꯤꯁꯦ ꯂꯨꯄꯥ 350ꯗꯩ ꯍꯦꯟꯗꯦꯕ ꯆꯨꯝꯕ꯭ꯔꯥ ꯏꯇꯦꯝꯃ ꯋꯥꯎ 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 ꯑꯩꯒꯤ ꯆꯟꯗ꯭ꯔꯕꯤꯇꯥ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯉꯁꯥꯏꯗꯩ ꯀꯀꯥꯅ ꯉꯥꯏꯕꯁꯦ ꯌꯥꯝ ꯋꯥ ꯀꯀꯥ ꯗꯦꯝ ꯊꯥꯕꯝ ꯃꯐꯝ ꯂꯩꯇ꯭ꯔꯥ ꯀꯀꯥꯒꯤ ꯏꯁꯩꯗꯣ ꯇꯝꯅꯤꯡꯉꯤ ꯑꯩ ꯀꯔꯝꯕ ꯊꯥꯗꯒꯤ ꯀꯀꯥ ꯏꯁꯩ ꯇꯥꯛꯄ ꯍꯧꯗꯣꯏꯅꯣ ꯑꯩꯒꯤ ꯆꯟꯗ꯭ꯔꯕꯤꯇꯥꯅ ꯏꯁꯩ ꯇꯝꯅꯤꯡꯕ ꯑꯁꯦꯡꯃꯛ ꯊꯃꯣꯏꯗꯩ ꯍꯥꯏꯔꯛꯇꯥ ꯍꯌꯦꯡꯗꯤ ꯂꯥꯛꯎ ꯀꯀꯥ ꯇꯝꯕꯤꯒꯦ ꯈꯪꯉꯣ ꯍꯌꯦꯡꯗꯤ ꯂꯥꯛꯎ ꯀꯀꯥ ꯇꯝꯕꯤꯒꯦ ꯁꯤꯌꯣꯔ ꯏꯆꯟꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯕꯀꯣ ꯀꯀꯥ ꯍꯌꯦꯡꯗꯤ ꯇꯝꯕꯤꯒꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯍꯥꯏ ꯇꯥꯔꯕ ꯀꯀꯥ ꯍꯣꯏꯒꯤꯗꯨꯒ ꯌꯦꯟꯗꯦꯝ ꯊꯥꯐꯝ ꯃꯐꯝ ꯂꯩꯇ꯭ꯔꯥ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯊꯥꯐꯝ ꯂꯩꯇꯦ ꯔꯦꯕꯤꯇꯥ ꯂꯝ ꯄꯤꯛꯄꯅꯤꯅ ꯏꯁꯩꯗꯣ ꯇꯝꯕꯨ ꯇꯝꯅꯤꯡꯉꯤ ꯀꯔꯝꯕ ꯊꯥꯗꯒꯤ ꯀꯀꯥ ꯏꯁꯩ ꯇꯥꯛꯄ ꯍꯧꯗꯣꯏꯅꯣ ꯅꯪꯅꯕꯨ ꯇꯝꯅꯤꯡꯉꯕ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯇꯥꯛꯄꯤꯒꯦ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯂꯥꯛꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯀꯥ ꯈꯣꯟ ꯌꯥꯗꯦ ꯑꯩꯗꯤ ꯄꯥꯝꯖꯩ ꯈꯣꯟ ꯌꯥꯗꯕꯗꯣ ꯍꯣꯠꯅꯔꯒ ꯌꯥꯒꯗꯧꯅꯤ ꯀꯩꯅꯣ ꯁꯨꯝ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯔꯗꯤ ꯁꯨꯝ ꯍꯩꯔꯛꯀꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ ꯍꯩꯇꯦ ꯈꯔ ꯄꯦꯠ ꯈꯔ ꯀꯟ ꯈꯔ ꯀꯩꯅꯣ ꯇꯧ ꯑꯗꯨꯃꯥꯏꯅ ꯏꯁꯩꯗꯁꯨ ꯅꯪꯅ ꯈꯣꯟ ꯌꯥꯗ꯭ꯔꯁꯨ ꯈꯤꯇꯪ ꯁꯨꯝ ꯇꯧꯔꯗꯤ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗꯅ ꯄꯥꯝꯕꯨ ꯄꯥꯝꯖꯔꯗꯤ ꯊꯋꯥꯏ ꯌꯥꯎꯔꯕꯗꯤ ꯁꯨꯝ ꯑꯣꯏꯒꯗꯧꯅꯤ ꯑꯗꯣ ꯏꯆꯟ ꯔꯦꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯅꯤꯔꯣꯗꯔꯟꯖꯟ ꯁꯔꯃ ꯊꯦꯡꯀ꯭ꯌꯨ ꯅꯤꯔꯣꯗꯔꯟꯖꯟ ꯁꯔꯃ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯅꯤꯔꯣꯗꯔꯟꯖꯟ ꯁꯔꯃ ꯀꯗꯥꯏꯒꯤꯅꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯀꯥꯟꯅꯩ ꯂꯩꯇꯗꯤ ꯀꯥꯟꯅꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯔꯟꯖꯟ ꯁꯔꯃꯕꯨ ꯑꯣꯖꯥ ꯍꯟꯗꯛ ꯇꯥꯡ 15ꯒꯤ ꯃꯇꯨꯡꯗ ꯂꯤꯁ ꯑꯦꯟ ꯐꯥꯏꯅꯦꯜ ꯇꯥꯁꯤ ꯍꯣꯏ ꯌꯦꯡꯁꯤ ꯑꯁꯤꯅꯤ ꯊꯋꯥꯏ ꯌꯥꯎꯕ ꯀꯥꯏꯁꯤ ꯌꯦꯡꯉꯨꯁꯦ ꯀꯗꯛ ꯏꯟꯁꯤꯜꯂꯛꯏꯁꯨꯕ ꯑꯁꯤꯒꯕꯨ ꯀꯅꯥ ꯊꯋꯥꯏ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯌꯦꯡꯉꯣꯕ ꯑꯗꯣ ꯃꯊꯛꯇ ꯌꯦꯡꯉꯨ ꯏꯇꯩꯃꯥ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯍꯥꯏꯕꯅꯦ ꯃꯥꯁꯨ ꯏꯁꯩ ꯇꯝꯅꯤꯡꯉꯤ ꯃꯈꯣꯟꯗꯤ ꯌꯥꯗꯦ ꯑꯗꯨ ꯏꯆꯟ ꯔꯦꯕꯤꯇꯥ ꯃꯈꯣꯟ ꯌꯥꯗꯕ ꯃꯤꯅ ꯈꯣꯟ ꯁꯦꯝꯕꯗꯅꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤꯅ ꯐꯤꯁ ꯃꯟꯊꯂꯤ 1,000 ꯑꯩ ꯃꯈꯣꯟ ꯐꯕ ꯑꯗꯨꯗꯒꯤꯗꯤ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯗꯨꯅ ꯍꯦꯛꯇ ꯂꯧꯅꯤ ꯃꯥꯅ ꯑꯄꯤꯕꯗꯣ ꯂꯨꯄꯥ ꯃꯥꯟꯕꯤ ꯆꯥꯏ ꯅꯦꯠ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯁꯩꯗꯤ ꯌꯥꯝꯅ ꯁꯛꯅꯤꯡꯉꯦ ꯑꯩ ꯃꯁꯤꯡꯅ ꯅꯣꯛꯂꯤ ꯃꯤꯁꯤꯡꯅ ꯅꯣꯛꯅꯅꯤ ꯀꯅꯥ ꯅꯣꯛꯅꯒꯗꯧꯅꯣ ꯀꯅꯥꯁꯨ ꯅꯣꯛꯅꯔꯣꯏ ꯔꯦꯕꯤꯇꯥ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣ
ai thoklage mina su fajana haring asi nang thogara ma rebita na pamjai dum tang di haibira mu kai noi te maso mina hari wa du di am tang di ansar pira mudra ko rebita na ise lupa man bichai nat isai di jamna sakningni ai mi singa nokna ne nokna li hai adu mai siam dang pakhun pira mu na kai no mi su am thawai jang hari bai chan sina rebita nanggi time su ita minit manga sanabagi isai matek amatang taningi oja oke thank you adu Ranjan Sharma kadai gino Ranjan Sharma kadai gino like to biramo ko ai ga connect dai bro Ranjan laitragadi ojagi channel se subscribe to biramo like su to binang like to tri mare ko like to tri koi te ma chakrabo rebita na isai pami makhondi jade ai do amtang haibiramu karino Bangladesh da oh my god okay no masula khare Hare Krishna Ranjan Sharma igabu thagachari Bangladesh tagi Assam Kasada Mangal Nata isai sakpagi channel siga lakpibi tamakta akhoi ega Ranjan bu Jai Krishna Bhakti Kachari Bangladesh tale biriba akhoi ega bu Hare Krishna ega kari hinjang chage akhoi ega Ranjan Sharma rebita mi kharadi punsida mi oiroi ning hanganu uraba rebita ite mana hare taw mi kiradi punsida mi oiroi mina ning hanganu ay thank you ega Ranjan Sharma do ega Bangladesh tagi nanagi channel asida lakpibai tamakta ega nungthangdi oire adubu namse ai minute amatang ega bu tahanjrage nanaina heita na sum thonjage ado ega na Bangladesh ta lebi targa suko ai kasar Assam da lejaba khak marai ba khungang du ko lejaba misak amani ai oja guru singa tambiramba nata sankirtan isai sakpama ko sungai heitabda mayamna oja na hajaba ko sungai heitabda mayam sibibidagi hajisu nam sonjari ado aiga na kasu hajedraba igi nam taning wase aiga ram haninga thagachari ado aigi channel asisu aiga na nungsibiduna Bangladesh ta lebiriba isnaw mayam busu support to honbirau haiba famse ai thamjage ado aiga aina sakatu isai se numinda hangina nungai do mande adubu aiga na jamna lapna haibirakpa aigi jam laibak phabane ado handa akoina Radha Anuraga sida Srimati Babi Radhika sina mabungo kistagi damakta wabase yang wai habde aiga ko Srimati Babi Radhika na kappa ga hai toli himapo ase ita Krishna di lengkre shanxian nungde thawai mangadi ina kreda thawai yaudrebe hakjang nine aisi tuli mapo
सीता कृष्ण दिलेंख्रे कृष्ण दिलेंख्रे संचियन बुंगने थावाई मंगाली इन credo tuli tuli mapo se ita tuli 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 mapu si Hare Krishna ga sai sunu sanjirage Hare bitana kay Hare karamba thadagi takpa hoduino akhoi tachau amagi macha nupa ama tamhaningi kharadi tachau do wai angang do isai jamna pamba angang ni okay rebita karim takai de tang panda awaba ina kumba amatani ko aduguma thawai jawududi ko nang hayeng heta tharo kakamangon heta tambini aduguma thawai jaw angang do ai pesa ga lo inam solo pesa lo hongode ko ado rebita ahan badi nina jamna nongna bani ikairunu hoi chumi che dada happy mother day ngasidi kari mathil charbege okay happy mother day matam purang mata luna tawgadabani ko ngasi su nga thongba chai mari akhoi aiga nan sharma hare bahalo Hare Krishna aiga thank you haita na saksabani aiga nongna biganu ado aiga na nanagi channel de lakpi basega haningai tana egabu thagatsari egabu gobindana thagambu esunu ado aigi channel se mongol na ta hanli bani aigi ming asengmadi chandam mongol singha isaichakpa kaujai ko isaichakpa hai khangai mayamna kasar asam sita ado aiga hoina nusibidana aigi channel se aiga gina chana nai singda subscribe to honbiro like to honbiro share to biu aiga didamukta aiga da nanai mangona bhakti khachari aiga kari yang chage aiga di Bangladesh ta lebanina haw am charangmani lisa na chingaba lisa ka jam hawi haiye Bangladesh ki chumbra khangde ado rebita no tachogi macha do class ke akare sahi kya sure rebita no tachau gi macha do class ke ano chahi kya sure amtang haro rebita kakam gonda ta bro larik kai bok tammi amtang haro rebita phapa komo nang kui changine nang kwa na khyata kwa nam leira khangdi ne adu kui chang na khyata kwa namira natagana sinwa jeng leira nang sinwa jam jeng le dai koi te ma chakra bo sumi ilisadi hauri ai
ꯍꯣꯏꯌꯦ ꯑꯩꯒ ꯀꯀꯥꯒꯤ ꯏꯁꯩꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏ ꯀꯀꯥꯒꯤ ꯏꯁꯩꯗ ꯀꯩ ꯍꯥꯏꯕ ꯏꯁꯩꯗ ꯑꯪꯅ ꯑꯩꯅ ꯀꯞꯄꯤ ꯑꯣ ꯃꯥꯏ ꯀꯩ ꯀꯞꯄꯤꯅꯣꯅꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯗ ꯀꯀꯥ ꯃꯈꯣꯏꯅ ꯀꯕꯛ ꯀꯕꯛ ꯑꯗꯨꯝ ꯏꯁꯩ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯌꯥꯝꯅꯒ ꯊꯃꯣꯏ ꯅꯨꯡꯁꯤꯅ ꯄ꯭ꯔꯦꯝ ꯄꯣꯛꯑꯝꯃꯤꯅꯦ ꯆꯨꯝꯃꯤ ꯆꯍꯤ 50 ꯁꯨꯔꯦ ꯀꯥꯏꯁꯦ ꯃꯥ ꯆꯍꯤ 50 ꯁꯨꯔꯦ ꯗꯥꯝꯁꯦ ꯗꯥꯝ ꯐꯖꯅ ꯂꯨꯞꯄꯝꯃꯦꯗꯅ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯅꯪ ꯅꯍꯥꯟ ꯆꯍꯤ 50 ꯁꯨꯔꯦ ꯍꯥꯏꯗꯣ ꯊꯥꯖꯗꯦꯀꯣ ꯑꯣꯏꯗꯕ ꯉꯥꯡꯅꯨ ꯅꯨꯡꯗꯥꯡꯗ ꯑꯣꯏꯗꯕ ꯉꯥꯡꯅꯨ ꯅꯪꯅ ꯀꯀꯥ ꯃꯪꯒꯣꯡꯒꯤ ꯏꯁꯩ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯅꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯑꯉꯥꯡꯗꯣ ꯆꯍꯤ 12 ꯁꯨꯔꯦ ꯌꯥꯏꯌꯦ ꯀꯥꯏꯗꯤꯌꯦ ꯆꯍꯤ 12 ꯁꯨꯔꯦ ꯈꯤꯇꯪꯗꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯀꯥꯏꯗꯦ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯀꯣ ꯏꯁꯩ ꯇꯝꯕ ꯍꯥꯏꯁꯤ ꯌꯥꯝꯗꯕꯤꯗ ꯆꯍꯤ ꯑꯩꯈꯣꯏꯒꯤ 5, 6, 5, 6 ꯑꯁꯤꯅ ꯍꯦꯜꯂꯤ ꯌꯥꯝ ꯐꯕ ꯀꯣ ꯑꯗꯨ 21 ꯏꯌꯥꯔꯁ ꯁꯨꯔꯁꯨ ꯀꯥꯏꯗꯦ ꯂꯥꯏꯔꯤꯛꯇꯤ ꯀꯥꯏꯕ ꯌꯧꯔꯦ ꯋꯥꯎ ꯔꯣꯃꯤꯇꯥ ꯂꯩꯃ ꯂꯥꯛꯑꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯦꯡꯀ꯭ꯌꯨ ꯔꯣꯃꯤꯇꯥ ꯗꯥ ꯃꯪꯒꯣꯡꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯂꯥꯏꯚꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯕꯔꯣ ꯍꯣꯏ ꯑꯩ ꯅꯨꯃꯤꯗꯥꯡ 9:40 9:30 ꯅꯠꯇ꯭ꯔꯒ 10 ꯁꯤꯒꯩ ꯑꯗꯨꯝ ꯍꯧꯔꯤꯀꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯦꯞꯄ ꯌꯥꯎꯔꯦ ꯏꯁꯩꯗꯤ ꯍꯜꯂꯛꯄ ꯊꯦꯡꯉꯕꯗꯤꯅꯦ ꯊꯥꯗꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩꯗꯤ ꯄꯨꯡ 10ꯁꯦ ꯁꯨꯝ ꯂꯥꯏꯚ ꯊꯥꯏ ꯔꯦꯕꯤꯇꯥ ꯑꯗꯣ ꯅꯪ ꯅꯍꯥꯟ ꯗꯗꯥꯒꯤ ꯆꯦꯅꯦꯜꯁꯦ ꯅꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯑꯩꯒꯥ ꯁꯔꯃꯥꯗꯣ ꯀꯞꯅꯤꯡꯂꯤꯅꯤ ꯍꯥꯏꯕꯅꯤ ꯑꯣ ꯁꯣꯔꯤ ꯑꯩꯒꯥꯅ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯩꯒꯥꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩꯅꯤ ꯔꯦꯕꯤꯇꯥ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯦ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯤꯒ ꯂꯥꯛꯄꯤꯔꯤꯕ ꯂꯥꯛꯑꯒ ꯏꯁꯩ ꯃꯇꯦꯛ ꯇꯥꯒꯦ ꯀꯥꯏꯅ ꯑꯩꯒꯥꯅ ꯍꯥꯏꯕꯤꯕ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯀꯣ ꯀꯀꯥ ꯁꯨꯡꯍꯩ ꯍꯩꯇꯕ ꯀꯀꯥꯅ ꯏꯁꯩꯁꯦ ꯑꯩꯒꯥꯅ ꯇꯥꯅꯤꯡꯉꯥꯏꯅ ꯑꯩꯅ ꯃꯤꯅꯤꯠ ꯑꯃꯈꯛ ꯇꯥꯍꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯥꯅ ꯚꯥꯂꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯅꯤ ꯑꯩꯒꯥ ꯁꯔꯃꯥꯗꯣ ꯀꯞꯅꯤꯡꯂꯤꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯩꯒꯥꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯗꯥꯏ ꯃꯐꯝꯅꯣ ꯑꯩꯁꯨ ꯍꯪꯍꯧꯗꯔꯦ ꯔꯣꯃꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯕꯣ ꯑꯗꯣ ꯉꯁꯤꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯌꯥꯝꯅ ꯁꯣꯛꯏ ꯀꯥꯏꯅ ꯇꯥꯏꯌꯦ ꯌꯥꯝ ꯁꯤꯔꯦ ꯀꯥꯏꯅ ꯇꯥꯏꯌꯦ ꯐꯌꯥꯔꯤꯡꯗ ꯀꯥꯞꯅꯕꯗ ꯀꯨꯀꯤ ꯈꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯊꯛꯇ ꯑꯗꯣ ꯀꯨꯀꯤꯁꯤꯡꯗꯣ ꯃꯊꯛꯇ ꯆꯠꯂꯁꯨꯅꯦ ꯆꯪꯕ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯌꯦ ꯑꯥꯗꯁꯨ ꯇꯤꯀꯦꯠ ꯐꯪꯗꯗꯅ ꯔꯣꯃꯤꯇꯥ ꯇꯥꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯗꯨꯒꯗꯤ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩꯆꯥ ꯀꯌꯥꯅ ꯍꯩꯔꯕ ꯃꯩꯇꯩ ꯃꯆꯥꯒꯤ ꯁꯔꯥꯛ ꯃꯩꯇꯩ ꯃꯆꯥꯗꯤ ꯅꯣꯡꯁꯥ ꯑꯔꯥꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯣꯡꯁꯥꯃꯛꯅ ꯀꯤꯔꯤꯕ ꯃꯩꯇꯩ ꯃꯆꯥꯒꯤ ꯁꯔꯥꯛꯅꯤ ꯃꯗꯨꯗ ꯀꯨꯀꯤꯁꯦ ꯕꯠ ꯕꯠ ꯇꯠꯂꯤ ꯍꯥꯏꯔꯤꯌꯦ ꯅꯍꯥꯟꯁꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯤꯡꯊꯠꯂꯒ ꯍꯥꯠꯇꯣꯛꯄꯅꯤꯅ ꯑꯥꯗꯁꯨ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯦ ꯑꯩ ꯇꯤꯀꯦꯠ ꯐꯪꯗꯗꯅ ꯈꯪꯉꯕꯅꯦ ꯔꯣꯃꯤꯇꯥ ꯇꯥꯕ꯭ꯔꯣ ꯔꯣꯃꯤꯇꯥ ꯂꯥꯏꯟꯗ ꯂꯩꯔꯤꯕ꯭ꯔꯣ ꯑꯗꯣ ꯑꯥꯗ ꯆꯪꯕ ꯉꯝꯗꯅ ꯃꯍꯥꯛ ꯐꯨꯅꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅꯦ ꯈꯪꯉꯕ ꯕꯩꯇꯔꯤ ꯃꯄꯥꯟꯗ ꯆꯤꯇ꯭ꯔꯒꯨꯞꯇꯅꯅꯦ ꯊꯠꯄ ꯉꯝꯗꯗꯅ ꯚꯨꯠ ꯄ꯭ꯂꯦ ꯀꯧꯔ ꯊꯠꯍꯜꯂꯤ ꯍꯥꯏꯔꯤꯌꯦ ꯖꯣꯝ ꯃꯍꯥꯔꯥꯖꯅ ꯍꯥꯏꯌꯦ ꯃꯣꯏꯗ ꯄꯨꯁꯜꯂꯛꯈꯤꯅꯨ ꯃꯣꯏꯒꯤ ꯇꯤꯀꯦꯠ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯤ ꯃꯔꯛ ꯁꯔꯛꯇ ꯃꯣꯏ ꯍꯨꯔꯥꯟ ꯆꯪꯉꯤ ꯃꯥꯌꯦ ꯀꯩꯅꯣꯗ ꯋꯦꯇꯤꯡ ꯁꯤꯠꯇ ꯑꯗꯨꯅ ꯃꯣꯏꯗꯣ ꯈꯔ ꯊꯝꯈꯤꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯇꯣꯛꯂꯒꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯔꯣꯃꯤꯇꯥ ꯇꯥꯔꯤꯕꯣ ꯖꯣꯃꯔꯥꯖꯅ ꯍꯥꯏꯌꯦ ꯃꯣꯏꯗ ꯆꯪꯍꯜꯂꯛꯈꯤꯅꯨ ꯀꯨꯀꯤ ꯃꯆꯥꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯣꯏ ꯋꯦꯇꯤꯡ ꯂꯤꯁꯇ ꯍꯨꯔꯥꯟꯅ ꯂꯥꯛꯄꯅꯤ ꯁꯨꯄꯔ ꯗꯕꯥꯗ ꯇ꯭ꯔꯦꯟ ꯁꯨꯄꯔ ꯗꯕꯥꯗꯅꯦ ꯑꯗ ꯃꯣꯏ ꯖꯦꯅꯦꯔꯦꯜ ꯇꯤꯀꯦꯠꯅꯤ ꯃꯣꯏꯅ ꯀꯛꯀꯗꯕꯗꯣ ꯑꯗꯨ ꯖꯦꯅꯦꯔꯦꯜ ꯇꯤꯀꯦꯠꯇꯣ ꯃꯣꯏ ꯐꯪꯗꯕꯅꯤꯅ ꯃꯣꯏ ꯁꯨꯄꯔꯗ ꯍꯨꯔꯥꯟ ꯆꯪꯉꯦ ꯑꯗꯨꯅ ꯌꯥꯗꯦ ꯑꯗꯨꯅ ꯈꯔ ꯊꯝꯃꯣ ꯑꯥꯗꯁꯨ ꯂꯥꯟ ꯇꯥꯔꯦ ꯑꯩ ꯔꯣꯃꯤꯇꯥ ꯐꯨꯅꯕꯗ ꯔꯣꯃꯤꯇꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯟ ꯇꯥꯔꯤꯕ꯭ꯔꯣ ꯗꯥ ꯃꯪꯒꯣꯟ ꯍꯥꯏꯁꯦ
ꯃꯣꯏ ꯈꯪꯗ꯭ꯔꯤꯌꯦ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯒꯨꯟ ꯃꯤ ꯅꯣꯡꯁꯥꯃꯛꯅ ꯆꯦꯟꯊꯣꯛ ꯌꯥꯏ ꯃꯩꯇꯩ ꯃꯆꯥ ꯎꯕꯗ ꯊꯧꯅꯥ ꯐꯕ ꯇꯧꯖꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯀꯥꯁꯦ ꯈꯣꯏꯃꯨ ꯑꯣꯟꯗꯣꯔꯦ ꯕꯣꯔꯕꯤꯟꯒꯤ ꯈꯣꯏꯔꯦꯕꯤꯇꯥꯅ ꯍꯥꯏꯕ ꯀꯀꯥꯁꯦ ꯈꯣꯏꯃꯨ ꯑꯣꯟꯗꯣꯔꯦ ꯕꯣꯔꯕꯤꯟꯒꯤ ꯀꯃꯥꯏꯅ ꯈꯣꯏꯃꯨ ꯑꯣꯟꯗꯣꯏꯕ ꯈꯣꯏꯃꯨ ꯑꯣꯏꯗꯩ ꯄꯥꯏꯔꯒ ꯗꯥꯏꯔꯦꯛ ꯃꯣꯏꯅꯥꯔꯕꯣꯟꯗ ꯀꯀꯥꯁꯨ ꯈꯣꯏꯃꯨ ꯑꯣꯟꯗꯣꯔꯦ ꯕꯣꯔꯕꯤꯟꯒꯤ ꯅꯪ ꯈꯣꯏꯃꯨ ꯂꯤꯋꯥꯏ ꯇꯥꯔꯕꯣ ꯔꯣꯃꯤꯇꯥ ꯆꯠꯈ꯭ꯔꯕꯣ ꯇꯧꯖꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯀꯀꯥꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯇꯧꯅꯦ ꯕꯩꯇꯔꯅꯤ ꯇꯣꯔꯕꯥꯟꯁꯤꯒꯅꯦ ꯔꯣꯃꯤꯇꯥ ꯑꯁ ꯂꯣꯏꯕꯅꯤ ꯍꯥꯏꯔꯤꯌꯦ ꯁꯩꯇ ꯃꯔꯦ ꯃꯩꯇꯩ ꯃꯆꯥ ꯇꯥꯔꯦ ꯀꯀꯥꯏ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔ ꯖꯣꯝꯅ ꯍꯥꯏ ꯆꯤꯇ꯭ꯔꯒꯨꯞꯇ ꯆꯤꯇ꯭ꯔꯒꯨꯞꯇ ꯀꯔꯤꯒꯤ ꯊꯠꯂꯤꯅꯣ ꯄꯨꯂꯞ ꯄꯨꯂꯞ ꯄꯨꯁꯜꯂꯧ ꯍꯥꯏꯅ ꯀꯨꯀꯤꯃꯛꯇ ꯂꯩꯔꯗꯤ ꯃꯣꯏꯁꯨ ꯅꯣꯔꯣꯛ ꯇꯥ ꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏ ꯍꯥꯟꯅ ꯄꯨꯁꯜꯂꯧ ꯍꯥꯏꯅ ꯆꯤꯇ꯭ꯔꯒꯨꯞꯇꯨꯅ ꯖꯣꯝꯗꯨꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯆꯤꯇ꯭ꯔꯒꯨꯞꯇꯨꯅꯅꯦ ꯃꯥꯏ ꯂꯤꯁꯇꯨ ꯌꯦꯡꯒꯦ ꯁꯛꯇꯨ ꯎꯔ ꯈꯪꯉꯦ ꯍꯦ ꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯔꯥꯕꯅꯤ ꯃꯩꯇꯥꯟ ꯑꯔꯥꯕꯅꯤ ꯍꯥꯏꯗꯅ ꯆꯠꯂꯣ ꯖꯣꯝ ꯃꯍꯥꯔꯥꯖꯅ ꯆꯪꯉꯥꯏ ꯖꯣꯝꯅ ꯍꯥꯏ ꯍꯦ ꯅꯣꯏ ꯑꯁꯤꯒ ꯅꯣꯏꯒꯤ ꯄꯥꯞꯀꯤ ꯂꯝꯕꯤ ꯊꯤꯕ ꯃꯇꯝ ꯅꯠꯇꯦ ꯅꯣꯏ ꯅꯣꯔꯣꯛ ꯃꯔꯛꯇ ꯆꯪꯈꯤ ꯇꯥꯔꯦ ꯆꯠꯂꯣ ꯍꯥꯏꯅ ꯁꯔꯒ ꯂꯝꯕꯤ ꯊꯥꯏ ꯖꯣꯝꯅ ꯈꯪꯉꯕ ꯚꯒꯋꯥꯟ ꯕꯤꯁꯅꯨꯅꯥꯊꯇ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯣ ꯑꯩ ꯀꯨꯀꯤꯁꯤꯡꯗꯨꯅ ꯉꯁꯥꯏ ꯃꯣꯏ ꯍꯤꯡꯆꯠꯇꯅ ꯂꯥꯛꯄꯅꯤꯅꯅꯦ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯅꯅꯦ ꯑꯥꯎ ꯕꯩꯇꯔꯟ ꯇꯣꯔꯕꯥꯟꯗ ꯅꯣꯡꯃꯛꯇ ꯀꯨꯜꯂꯤ ꯍꯥꯏꯔꯤꯌꯦꯕꯣ ꯈꯣꯏꯃꯨꯗꯣ ꯆꯦꯖꯦꯠ ꯎꯔꯗꯤ ꯋꯥꯔꯤ ꯁꯥꯡꯗꯕꯅꯦ ꯍꯩꯗꯥ ꯍꯩꯗꯥ ꯏꯕꯦꯝꯃ ꯅꯪꯁꯦ ꯈꯣꯏꯃꯨꯗꯣ ꯆꯦꯖꯦꯠ ꯎꯔꯕꯗꯤ ꯋꯥꯔꯤ ꯁꯥꯡꯗꯕꯅꯤꯍꯦ ꯈꯣꯏꯃꯨꯗꯁꯨ ꯅꯠꯇꯦ ꯏꯁꯩ ꯁꯛꯄ ꯃꯤꯁꯨꯅꯤ ꯇꯥꯔꯕ꯭ꯔꯥ ꯏꯕꯨꯡ ꯏꯕꯦꯝꯃ ꯔꯦꯕꯤꯇꯣ ꯅꯪ ꯆꯍꯤ ꯌꯥꯡꯈꯩ ꯁꯨꯔꯕ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯇꯥꯒꯤ ꯂꯦꯡꯒꯥ ꯃꯊꯛꯅꯦ ꯍꯥꯏꯗꯣ ꯅꯍꯥꯟ ꯉꯔꯥꯡ ꯆꯍꯤ ꯌꯥꯡꯈꯩ ꯀꯅ ꯍꯥꯏꯔꯛꯑꯦ ꯅꯨꯃꯤꯗꯥꯡ ꯗꯗꯥ ꯉꯁꯤꯗꯤ ꯃꯤꯠ ꯑꯣꯏꯅ ꯆꯥꯔꯦ ꯑꯣꯀꯦ ꯑꯆꯨꯝꯕꯅꯤ ꯈꯔ ꯀꯨꯀꯤꯂꯦꯟ ꯌꯧꯈ꯭ꯔꯦ ꯑꯦꯁ ꯀꯨꯏꯔꯣꯏꯗꯃꯤ ꯏꯕꯦꯝꯃ ꯔꯣꯃꯤꯇꯥ ꯀꯨꯏꯔꯣꯏꯗꯃꯤ ꯀꯨꯏꯔꯣꯏ ꯃꯩꯇꯩ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯐ꯭ꯔꯪ ꯍꯨꯟꯗꯣꯔꯛꯄꯅꯤ ꯀꯥꯞꯊꯣꯔꯛꯄꯅꯦꯕꯀꯣ ꯃꯥꯔꯦ ꯀꯨꯀꯤ ꯁꯛ ꯌꯦꯡꯉꯤ ꯀꯗꯥꯏ ꯃꯥꯏꯊꯣꯡ ꯌꯦꯡꯉꯤ ꯀꯗꯥꯏ ꯃꯃꯥꯏꯅ ꯆꯨꯝꯕ꯭ꯔꯩ ꯃꯥꯟ ꯃꯃꯥꯏ ꯍꯤꯛ ꯌꯦꯡꯉꯨ ꯅꯣꯕꯥꯞ ꯃꯥꯟꯕ ꯃꯗꯒꯤ ꯍꯔꯤ ꯀꯥꯡꯀꯣꯛ ꯃꯥꯟꯕ ꯂꯐꯣꯏ ꯆꯪꯕꯤ ꯃꯥꯟꯕ ꯃꯌꯥꯡꯍꯩ ꯃꯥꯟꯕ ꯊꯔꯣꯏ ꯃꯥꯟꯕ ꯂꯥꯏ ꯊꯔꯣꯏ ꯃꯥꯟꯕ ꯊꯔꯣꯏ ꯕꯣꯏꯖꯥꯎꯕꯤ ꯃꯥꯟꯕ ꯃꯌꯥꯝ ꯑꯁꯤꯅ ꯎꯊꯛꯇ ꯀꯥꯔꯦ ꯅꯣꯡꯃꯩ ꯇꯝꯃꯛꯄꯅꯤ ꯍꯥꯏꯕ ꯃꯩꯇꯩ ꯃꯆꯥꯗ ꯇꯝꯗ ꯃꯣꯏꯅ ꯆꯤꯡꯒꯤ ꯆꯤꯡꯊꯛ ꯎꯊꯛꯇ ꯂꯦꯞꯄ ꯍꯥꯏꯔꯒ ꯒꯨꯂꯤ ꯑꯃꯃꯝ ꯆꯟꯕ ꯅꯣꯡꯃꯩ ꯒꯨꯂꯤꯁꯦ ꯍꯥꯜꯂꯦ ꯍꯥꯏꯔꯒ ꯃꯩꯇꯩ ꯃꯆꯥꯗ ꯀꯥꯞꯊꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯄꯥꯄꯤꯒꯤ ꯃꯆꯥ ꯀꯨꯀꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯃꯩꯇꯩ ꯑꯔꯝꯕꯥꯏ ꯑꯁꯤꯅ ꯑꯔꯝꯕꯥꯏ ꯃꯆꯤꯟ ꯖꯣꯝ ꯍꯥꯏꯔꯒ ꯐ꯭ꯔꯪ ꯍꯨꯜꯂꯛꯄꯁꯤꯅ ꯆꯔꯠ 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 ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯀꯨꯀꯤ ꯅꯣꯡꯃꯩ ꯇꯝꯃꯤꯕ ꯃꯇꯝ ꯎꯊꯛꯂꯣꯝꯗꯨꯗ ꯂꯋꯥꯏꯗꯨꯗ ꯊꯥꯡ ꯑꯔꯝꯕꯥꯏ ꯃꯆꯤꯟ ꯊꯤꯜꯂꯨꯕꯁꯤꯒ ꯁꯤꯡꯇꯨꯞ ꯇꯥꯕꯨ ꯆꯤꯡꯊꯛꯇ ꯇꯨꯞ ꯇ ꯃꯈ꯭ꯋꯥꯡ ꯄ꯭ꯔꯥꯎ ꯇꯦꯛꯏꯌꯦ ꯈꯨꯀꯤꯗꯣ ꯏꯁꯩ ꯁꯛꯄ ꯃꯤꯁꯨ ꯁꯣꯔꯥꯠꯀꯤ ꯄꯩꯁꯥ ꯈꯔ ꯄ꯭ꯔꯦꯝ ꯄꯣꯛꯅ ꯃꯥꯔꯤ ꯃꯥꯔꯤ ꯃꯌꯥꯝ ꯊꯥꯅ ꯆꯪꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯛꯇꯕꯅꯦ ꯑꯩ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯅꯪ ꯀꯅꯥꯗꯅꯣ ꯍꯥꯏꯔꯛꯏꯗꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯔꯦꯕꯤꯇꯥ ꯆꯨꯝꯃꯤ ꯅꯪ ꯀꯅꯥꯗꯅꯣ ꯍꯥꯏꯗꯣ ꯀꯀꯥ ꯃꯉꯣꯟ ꯇꯧꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀꯀꯥ ꯃꯉꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯅꯤꯗ ꯀꯨꯀꯤ ꯍꯥꯏꯁꯦ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯕꯗ꯭ꯔꯥꯝ ꯑꯣꯏꯔꯕꯅꯤ ꯃꯣꯏ ꯍꯥꯛꯇꯛꯇꯒꯤ ꯀꯀꯥ ꯈꯣꯏꯃꯨꯅ ꯍꯦꯟꯗꯦ ꯀꯀꯥ ꯀꯀꯥꯅ ꯋꯥꯠꯇꯦ ꯈꯣꯏꯃꯨꯅ ꯍꯦꯟꯗꯦ ꯈꯣꯏꯃꯨꯅ ꯍꯦꯟꯗꯦ ꯑꯗꯨꯅꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯔ ꯆꯪꯉꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯃꯍꯩꯔꯣꯟꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯔꯕ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯂꯣꯏ ꯆꯦꯟꯊꯔꯦ
मोयसु अवाब नंगे असिनिसे कइनो अहलम प्रमाण लेबनिने nga khamna pa chin thabnai do mosu tarabani aduna akhona news te uriba kuki terrorist sing kari no ni mai masamana sang sang mamai ni chumbrei man ba jaw dana masiga huimu wang ba kamu sang ba khuning sang ba khuning ga sang phut ani wang ba phut ahum wang ba phut mari wang ba phut manga na loire masiga cha boy cha da boy thang ba ngam da bo elem jim paisala me khaptar ko ni chingthak de a uthak ta ka pa ko hura laga mar ga mai tei macha sarak phang nong cha macha ni kana lak cha khudum chan ga de ge na pa re ba mai tei macha nong mai macha duna tam ma tha ka ba para elem ji pa ro kuki terus lawa ji thang pa pam da uthak te chingthong tup tar ma khang prok Chị चित्र गुतुम न ताओ पाए सोरो सोरो चिंग पुई अदुना जोम न हाय हे पुसल खिनो असोम न हानगी लाकपा वेटिंग सीट लेबा म बिचार लोइद्रि मोय करप्शन जाजन ngak लेगि सिन थमने खंगबो वनवासा लेबिता त हाउ सेन नान चहि यांखै सुरादा सेन त हाइदो सेगा सुरेंगे nang chahi masing du ain khang du se isai haini hayu ase chegi maramda kaka nahan haiga dabado kaka da pangani haina drabani corona matamda isai sakpa mina pungjeba mina harawi haini corona matam sei jagai harau roiba mi jam toin se mi jam sakse batalani adu ena ki re sana ai chattabana mi corona matamda imai ni corona re isai sakpa kaung chakhi dang ga kawam di bore nang iri pra memory da stock tong tham gre ne ka jamu puthi du mai na hairo se nang chahi ga su hairo ado khangdo nang isai sakpa jani jaru aje aduga porikha ni nang sai angang do class ka ba tom ho ge nang hayakte no ta chok do kana no ne maming khangani da no ta chok do thawak to ubra kari tawri social worker ra kari no khangdagi thalaktana sanabagi muk hendore oi nang jat angang de gona angang nang sa angang gori sanaba siba chahi juk kya phara mana ngasi ning jange angang do class ka tongyap ta haroba Misalnya tak seorang angang do. Kelas kata mungkin apa? Entah haro. Nang aja higa sudah tak haro. Sana betul, ya sana betul nang uho bro. Kaino nami all kasara sa Manipur pau nami gold medal pangibo jani kaino sana bagado. All kasara sa Manipur mi pau ni sana bag. Ini ni. Nai thang. Lebih dah haro ni kui kuncang ni bo. Angang do chahi angang do chahi budi kang kun ma to sure ba do. Angang do chahi kun ma to sure di khang ye. Do class kya ba tammi mechanics oil ya aro mechanics oil
ꯇꯝꯗꯦ ꯇꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯀꯥꯅꯤꯛ ꯁꯨꯔꯤꯕ ꯑꯉꯥꯡꯗꯣ ꯀꯥꯏꯗ ꯁꯨꯔꯤ ꯃꯦꯀꯥꯅꯤꯛ ꯁꯨꯔꯤꯗꯣ ꯁꯤꯖꯗꯔꯥ ꯀꯥꯏꯗꯅꯣ ꯅꯣꯏꯃꯅꯥꯕꯨꯅ ꯁꯨꯝ ꯁꯨꯔꯤꯔꯥ ꯗꯗꯥ ꯏꯅꯝꯃꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯄ꯭ꯂꯤꯖ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯅꯨꯡꯁꯤꯖꯕꯒꯤ ꯍꯥꯏꯖꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯥꯏꯗꯦꯗ ꯔꯣꯃꯤꯇꯥ ꯀꯔꯤ ꯋꯥꯅꯣꯃ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯆꯥꯁꯤꯒ ꯂꯩꯌꯦ 이놈아 지금 또 기행가 만기 하이로미타 하이콘 하이로미타 울어보 안강도 수대 마빠두니 수이 하이바 오케이 아두디 안강도 fajana hango ma isai tamningbra khoningbra mara mokbra mari oktaba beri sada kaiga chabra adu gumba chabo itadi aidi yadre ko ai hojiga angang singdi lam helina ko adu gine ni haise mara modi kaide aduga sada beri habi jabi chabo itagadi madu yaningge mana mara mokpa tamningi haiba taragadi kakana tambini ichandri bita jengaga kayum kaide masinau kayano masinau nipa kayano nipi kayano hairo fajan jing Romita inama urabo Romita inama urabo nama kwaso sanaga urabo inama famise Romita sinaba Manipuri dara inamado amukta uraba inama sigala ya yengjage please lana khanganu acha romita ri angang kya le ya jen romita nang angang kaya no Romita ji kai dauri kai thabak suri adi isai sakpra natagana atoba business tawbra Romita ngang do kasum taw de do dine Romita kakam gona tabra thabak changbagi wakhal leite aikhoi ga sum lona na leibani ni diam tina hande okay kaide hasne masamu phibamuti phadi sathaba apply toba jai police to CRP myam mi tawnei na ko romana isai no mai pamjeba taga di kaide no mama ki interview mlo dum khangani abana ko mana tamning adi interview mlo khangani angang dei maming kari kauri machinau kaya no Romita tabra nang angang kaya like surage kai thabak tawri business tawbra nataga isai numai sakpira ko haji manipur gi isi chan sing isai yam saina ko na sankitang gi aduga hangbani ko Romita haji angang se machinau kya na bani pa kya no Romita inama thank you welcome Romita hoi inama de masa phada mi da sum kanuni ado Romita di isa kya lege angang kya surage kai thabak tawri housewife la aikhoi pa leiringai da pung tamhange
ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯄꯄꯥ ꯅꯥꯕꯒ ꯍꯣꯠꯅꯕ ꯉꯝꯈꯤꯗꯦ nupa ama nupi ani aiga manine du dia nupa ama nupi ani aiga maniye nupi na ahla nupa na ahla hayo ne dada nipa ani lejare nangi laibak phaina nipa na ahane dudi romita gi aje ichana na khanna haibani ko romita gi husband na kari thabak tawri de romita na kari tawri ji chunagi chung housewife la natagana to business ka tawbra haiba ko romita nang husband na kai thabak tawri nipa ani lejare chenen di pai de ba chenen di pai de ka su mayam ye bi dum support to ba da masih ko abhishek lagti angang do pipi ngai dagi pung tan jana pe du di isai su phani isai tan su phani du ga mai makhon di hai ngam de ko makhon ka mai to makhon je du di nong tara khangani ado rebita phare angang du gi jare nang chahi ga sure nan nang chahi yang khaya de chumma bram ta hayo se akhoi romita tong khumammo thenga matam sida ko dada gi chinen lapai da mugda thagat chari thenga matam sida ko dada mangol gi chinen lapai ba chen romita bu haninga le tana thagat chari ado nang gi husband kai thabak tawri sarkar government gi job tawbra ko nang na kai tawri ai su sur phai kai isai su sur phai ai okay good chumi kakai chumi ga na jai daga khubi khudo me thar thi na sobita ga wan hare ngasi na unwa da hi ga tang ge higala tang ge na higala khunuk to lu ti ba chumi kakai de ngasi de no da kano kau la ga chai yang ai suramina ma chahi kun pan bai le nang chahi yang ai surabanina nang chumi kaka haira badi isi kau goda ite me kau goda indon kau goda hairo jadi ai live siga me amda haidok godro me ne kau gud ming do hairo komo iche kauro kaka dudi iche kauro hairo kaka ang pakla anu dudi kaka pakla anu jai kari male akhoi romita le ribo amtang haira munya nang husband kari job tawre nang na kari thabak tawri adudi akhogi itema rebita is hai an se ngang se mang u de ba mana ga thare ba jai bo skarib da kai ba le ti ka hai wa sha bindhau rebita chahi ga chu bindhau dada ai di private school ki teacher
ꯑꯣꯏꯖꯔꯤ ꯑꯣ ꯒꯨꯗ ꯐꯩꯅ ꯀꯩꯅꯣ ꯌꯥꯝ ꯐꯩ ꯇꯥꯕ ꯅꯨꯡꯉꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯇꯤꯆꯔ ꯑꯣꯏꯖꯔꯤ ꯑꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗꯨꯔ ꯅꯠꯇ꯭ꯔꯒ ꯆꯨꯝꯅꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯏꯗꯤ ꯇꯦꯝꯄꯣꯔꯔꯤ ꯇꯥꯛꯄ ꯂꯩꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯔꯣꯃꯤꯇꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯔꯝꯕ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯪꯒꯤ ꯍꯁꯕꯦꯟꯅ ꯀꯩ ꯖꯣꯕ ꯇꯧꯔꯤ ꯔꯣꯃꯤꯇꯥ ꯏꯝꯐꯥꯜꯗꯒ ꯂꯥꯛꯑꯗꯤ ꯈꯪꯅꯁꯤꯀꯣ ꯔꯣꯃꯤꯇꯥ ꯁꯤꯡꯒ 30 ꯍꯦꯜꯂꯦ 28 ꯑꯩꯅ ꯍꯥꯏꯕꯗꯨꯗꯩꯅꯤ ꯅꯠꯆꯗꯦ ꯗꯣꯆꯥ ꯑꯗꯨ ꯗꯣꯟꯆꯥꯅ ꯍꯥꯏꯔꯝꯗꯗꯤ ꯅꯪ ꯍꯥꯏꯗꯣꯔꯛꯏ ꯅꯠꯇ꯭ꯔꯥ ꯁꯥꯜꯂꯥ ꯗꯣꯟꯆꯥꯅ ꯍꯥꯏꯔꯝꯗꯗꯤ ꯅꯪ ꯍꯥꯏꯔꯣꯏꯑꯕ ꯅꯠꯇ꯭ꯔꯣ ꯗꯣꯟꯆꯥꯅ ꯍꯥꯏꯔꯝꯗꯗꯤ ꯅꯪ ꯍꯥꯏꯔꯣꯏꯑꯕ ꯑꯩ ꯆꯍꯤ 30 ꯍꯦꯜꯂꯦ 28 ꯅꯠꯆꯗꯦ ꯗꯣꯟꯆꯥꯒ ꯋꯥꯍꯩ ꯌꯥꯝ ꯐꯖꯅ ꯅꯥꯟꯅꯒ ꯍꯥꯏꯔꯛꯄ ꯋꯥꯔꯤꯅꯦꯕ ꯁꯦ ꯅꯠꯆꯗꯦ ꯗꯣꯟꯆꯥ ꯀꯥꯏꯅ 30 ꯁꯨꯔꯕꯅꯤꯅ ꯏꯁꯨ ꯏꯁꯨ ꯀꯧꯔꯒꯦ 이후 짜더 짜자가 약자기를 줘. ꯊꯦꯡꯀ꯭ꯌꯨ ꯔꯃꯤꯇꯥ ꯏꯆꯥꯅꯤꯄꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜꯗꯁꯨ ꯖꯣꯕ ꯇꯧꯔꯤ ꯃꯇꯝ ꯂꯩꯔꯤ ꯖꯣꯕ ꯇꯧꯈꯣ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪ ꯁ꯭ꯀꯨꯜꯗꯣ ꯅꯣꯏ ꯃꯌꯨꯝ ꯃꯅꯥꯛꯇꯔꯥ ꯅꯪ ꯍꯁꯕꯦꯟꯅ ꯀꯔꯤ ꯖꯣꯕ ꯇꯧꯔꯤ ꯌꯥꯝ ꯐꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯃꯥꯡꯀꯥꯟꯗꯦ ꯗꯁꯥ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯅꯤ ꯄꯨꯛꯆꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯗꯁꯥ ꯊꯕꯛ ꯇꯧꯕꯗ ꯊꯥꯒꯠꯆꯔꯤ ꯔꯣꯃꯤꯇꯥ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯕ ꯇꯤꯆꯔ ꯑꯃ ꯑꯣꯏꯕ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯔꯣꯃꯤꯇꯥ ꯃꯦꯗꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯏꯁ ꯂꯥꯛꯑꯦ ꯇꯨ ꯀꯣꯛ ꯉꯥꯎꯔꯦ ꯀꯣꯛ ꯉꯥꯎꯔꯤꯗꯣ ꯍꯨꯏꯁꯀꯤ ꯄꯤꯔꯧꯔꯣ 7 lakh 7 lakh ꯀꯣꯛ ꯉꯥꯎꯔꯤ ꯑꯣꯟꯊꯣꯛ ꯋꯥꯅ ꯂꯥꯛꯏꯅꯦꯀꯣ ꯏꯕꯨꯡꯉꯣ ꯁꯅꯥꯆꯥꯎꯕ ꯅꯨꯡꯁꯤꯕꯣ ꯌꯥꯝꯅ ꯋꯥꯅꯒ ꯂꯥꯛꯄ ꯖꯥꯠꯅꯦꯕꯀꯣ ꯌꯥꯝ ꯋꯥꯅ ꯂꯥꯛꯄꯩ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯑꯩꯁꯦ ꯋꯥꯍꯩ ꯌꯥꯝꯅ ꯐꯖꯗ꯭ꯔꯕ ꯀꯀꯥ ꯏꯃꯥꯏ ꯐꯖꯃꯟꯗꯅꯅꯦ ꯍꯥꯏꯁꯦ ꯈꯖꯥꯏ ꯈꯨꯗꯣꯝꯕꯤꯅ ꯊꯥꯒꯦ ꯍꯥꯏꯁꯦ ꯈꯝꯕꯖꯔꯒꯤ ꯃꯅꯥꯎꯗꯨꯔꯣ ꯈꯝꯕꯁꯦ ꯀꯩꯅꯣ ꯕꯣꯟ ꯇꯔꯥ ꯄꯨꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯍꯌꯦꯡ ꯕꯥꯝꯔꯥꯝꯄꯨꯔꯗ ꯑꯩ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤꯍꯦ ꯑꯣꯏ ꯁꯛ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯅꯨꯡꯁꯤꯕꯣ ꯇꯤꯅꯥꯠ ꯆꯠꯂꯨꯗꯩ ꯍꯜꯂꯛꯄꯗ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯣ ꯑꯩ ꯉꯁꯥꯏ ꯂꯨꯍꯣꯡꯐꯝꯗꯗꯤ ꯎꯔꯝꯃꯦꯕꯀꯣ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯁꯅꯥꯆꯥꯎꯕ ꯕꯥꯃꯔꯥꯝꯄꯨꯔꯗꯔꯣ ꯃꯅꯤꯅꯦ ꯗꯦꯠ 21 ꯗꯦꯠ 19 ꯃꯥꯜꯂꯦ ꯗꯦꯠ 19ꯗ ꯑꯩꯒꯤ ꯑꯦꯜꯕꯤ ꯌꯦꯡꯉꯣ ꯍꯣꯏ ꯌꯦꯡꯒꯦ ꯉꯁꯥꯏ ꯑꯩ ꯂꯨꯍꯣꯡꯐꯝꯗꯅꯦ ꯑꯩ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ ꯑꯗꯨ ꯂꯨꯍꯣꯡꯐꯝꯅꯤꯅ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯈꯪꯕ ꯕꯥꯃꯔꯥꯝꯄꯨꯔꯒꯤꯗꯨꯗꯤ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯕꯥꯃꯔꯥꯝꯄꯨꯔꯗ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯕꯥꯃꯔꯥꯝꯄꯨꯔꯁꯦ ꯀꯩꯅꯣ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗꯩ ꯂꯥꯛꯄꯗ ꯃꯤꯖꯣꯔꯥꯝ ꯔꯣꯗꯠꯇꯣ ꯃꯤꯖꯣꯔꯥꯝ ꯍꯥꯏꯋꯦ ꯔꯣꯗ ꯀꯩꯅꯣꯒꯤ ꯂꯃꯒ꯭ꯔꯥꯝ ꯊꯥꯗꯣꯛꯑꯝꯃꯒ ꯈꯔ ꯆꯠꯈꯠꯂꯒ ꯂꯩꯕꯗꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯕꯥꯃꯔꯥꯝꯄꯨꯔ ꯑꯗꯨꯒ ꯑꯪꯀꯜ ꯂꯥꯛꯂꯗꯤ ꯅꯣꯡꯃ ꯃꯃꯥꯡꯗ ꯍꯥꯏꯔꯛꯎ ꯑꯩꯈꯣꯏꯗ ꯂꯩꯁꯦ ꯏꯕꯨꯡꯉꯣ ꯂꯩꯖꯔꯣꯏ ꯅꯪ ꯅꯌꯨꯝꯗꯒ ꯏꯕꯨꯡꯉꯣ ꯀꯤꯖꯩ ꯌꯦꯔꯨꯝ ꯑꯥꯂꯤ 2 ꯊꯣꯡꯉꯒ ꯌꯦꯔꯨꯝ 3 ꯆꯥꯕ ꯏꯕꯨꯡꯉꯣ ꯀꯤꯖꯩ ꯀꯥꯏꯗꯦ
ꯍꯣꯡꯕꯅꯣ ꯑꯣ ꯀꯥꯏꯗꯣ ꯍꯣꯡꯕꯅꯣ ꯀꯀꯥ ꯂꯨꯍꯣꯡꯕꯗꯣ ꯍꯥꯏ ꯀꯩꯅꯣꯗꯅꯦ ꯕꯥꯝꯔꯥꯝꯄꯨꯔꯗꯒꯤ ꯕꯥꯇꯣꯟ ꯇꯧꯔꯛꯄꯅꯦꯕ ꯂꯨꯍꯣꯡꯕ ꯏꯁꯩ ꯁꯛꯄꯒꯤꯅꯦ ꯕꯥꯔꯃꯣꯅꯤ ꯑꯣꯏꯔꯝꯒꯅꯤ ꯀꯥꯃꯨꯒꯣꯁꯇ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯟ ꯑꯣ ꯏꯕꯨꯡꯉꯣ ꯁꯅꯥꯆꯥꯎꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯕꯥꯃꯔꯥꯝꯄꯨꯔ ꯍꯥꯏꯗꯣ ꯃꯦꯟ ꯔꯣꯗ ꯃꯄꯥꯟ ꯂꯩꯕꯗꯣ ꯃꯦꯟ ꯔꯣꯗ ꯃꯄꯥꯟ ꯂꯩꯕꯗꯣ ꯕꯥꯃꯔꯥꯝꯄꯨꯔ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯍꯪꯉꯤꯗꯣ ꯕꯥꯔꯃꯣꯅꯤ ꯑꯣꯏꯔꯝꯒꯅꯤ ꯕꯥꯔꯃꯣꯅꯤ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯍꯥ ꯕꯥꯔꯃꯣꯅꯤ ꯏꯁꯩ ꯁꯛꯄ ꯆꯠꯇꯣ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯕꯥꯔꯃꯣꯅꯤ ꯀꯥꯏꯗꯣ ꯀꯥꯕꯨꯡꯒꯣꯁ ꯇꯨꯄꯪꯒꯣꯁ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯌꯦ ꯑꯩ ꯗꯥꯏꯔꯤ ꯑꯝꯇ ꯄꯨꯔꯛꯎꯒꯦ ꯃꯁꯤ ꯉꯥꯡꯉꯤ ꯀꯥꯔꯟ ꯉꯥꯡꯉꯤ ꯅꯪ ꯈꯨꯟꯁꯤꯅ ꯕꯥꯃꯔꯥꯝꯄꯨꯔ ꯍꯥꯏꯔꯣ ꯕꯥꯇꯣꯟꯁꯦ ꯑꯩꯅ ꯂꯧꯔꯤꯔ ꯅꯪ ꯂꯧꯔꯤꯔ ꯍꯥꯏꯕ ꯍꯥ ꯏꯁꯩ ꯕꯥꯇꯣꯟꯁꯦ ꯅꯪꯅ ꯂꯧꯔꯤꯔ ꯑꯩꯅ ꯂꯧꯔꯤꯔꯣ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯉ ꯃꯇꯝꯁꯤꯒ ꯀꯣ ꯅꯪꯅ ꯗꯗꯥ ꯃꯪꯒꯣꯜꯒꯤ ꯆꯦꯟꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯆꯟ ꯔꯣꯃꯤꯇꯥ ꯃꯦꯗꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯁꯅꯨ ꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯆꯟ ꯔꯣꯃꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯕꯨꯗꯣ ꯄꯥꯈꯪꯕ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯇꯥꯡ ꯀꯌꯥ ꯍꯥꯏꯕ ꯇꯥꯡ 19ꯗ ꯌꯦꯡꯉꯨ ꯀꯔꯝꯕ ꯊꯥꯒꯤ 19? ꯑꯩꯈꯣꯏ ꯈꯨꯟꯗ ꯇꯥꯗꯦ ꯗꯦꯠ 19 ꯖꯨꯟꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯀꯥ ꯑꯩ ꯅꯥꯝ ꯖꯨꯟ ꯁꯣꯜꯂꯒ ꯏꯌꯔ ꯆꯥꯕ꯭ꯔꯣ ꯀꯀꯥ ꯆꯥꯗꯦ ꯅꯤꯜꯗꯣ ꯖꯨꯟ ꯗꯦꯠ 19 ꯕꯥꯝꯔꯥꯝꯄꯨꯔꯗ ꯂꯨꯍꯣꯡꯕꯅꯤꯅ ꯁꯅꯥꯆꯥꯎꯕꯣ ꯑꯩꯒꯤ ꯗꯥꯏꯔꯤꯁꯤꯒ ꯂꯩꯔꯤꯁꯦ ꯈꯪꯉꯕꯣ ꯀꯣꯛ ꯉꯥꯎꯔꯣꯏꯀꯣ ꯏꯁ ꯉꯥꯎꯁꯟꯅꯅꯨꯅꯦ ꯏꯕꯨꯡꯉꯣ ꯇꯤꯅꯥꯠꯇ ꯍꯩꯕ ꯍꯩꯇꯕ ꯒꯟꯖꯥ ꯐꯨꯠꯐꯥ ꯆꯤꯡꯉꯒ ꯇꯥꯟꯃꯦꯟ ꯈꯪꯅꯤꯡꯉꯦ ꯈꯥꯏꯂꯦ ꯈꯥꯎꯅ ꯈꯥꯏꯂꯦ ꯀꯥꯏꯅ ꯖꯩ ꯒꯅꯦ ꯁꯠꯀꯅꯦ ꯁꯠꯇꯦ ꯕꯥ ꯄꯤꯇꯥ ꯃꯥꯇꯥ ꯄꯥꯔꯕꯇꯤ ꯁꯛꯑꯒ ꯀꯣꯛ ꯉꯥꯎꯁꯟꯅꯩꯔꯣ ꯄꯣꯊꯥꯔꯣ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯑꯦꯕꯤ ꯅꯣꯡꯐꯥꯎ ꯂꯥꯛꯄꯤꯗ꯭ꯔꯦ ꯑꯪꯀꯜ ꯑꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏ ꯂꯥꯛꯀꯅꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯀꯥꯏꯅ ꯂꯥꯛꯇ꯭ꯔꯦ ꯅꯍꯥꯟ ꯇꯧꯗ ꯅꯪ ꯑꯦꯜꯕꯤꯗꯩ ꯂꯥꯛꯑꯝꯃꯤꯗꯣ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯒꯅꯨ ꯑꯇꯣꯞꯄ ꯑꯦꯜ ꯄꯤꯒꯤ ꯃꯦꯗꯥꯝ ꯃꯌꯥꯝꯒ ꯅꯣꯛꯇ ꯈꯦꯔꯅ ꯂꯩꯔꯒ ꯃꯤꯒꯤ ꯂꯥꯛꯒꯅ ꯃꯥ ꯀꯀꯥ ꯃꯪꯒꯣꯜ ꯂꯥꯛꯏ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯑꯣꯀꯦ ꯀꯀꯥ ꯃꯪꯒꯣꯜ ꯂꯥꯛꯏ ꯑꯗꯨꯗ ꯅꯪ ꯍꯥꯏꯔꯤꯁꯦ ꯑꯣꯍꯣ ꯈꯪꯂꯦ ꯍꯦꯛꯇ ꯈꯪꯉꯕꯣ ꯒꯟꯖꯥ ꯐꯨꯠꯐꯥꯠ ꯆꯤꯡꯉ ꯉꯥꯎꯁꯟꯅꯅꯨꯅꯦ ꯏꯕꯨꯡꯉꯣ ꯃꯦꯈꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯕꯥꯇꯣꯟꯁꯦ ꯑꯩꯅ ꯂꯧꯔꯤꯕ ꯅꯪ ꯂꯧꯔꯤ ꯅꯠꯇꯦꯅꯦ ꯅꯨꯄꯤꯗꯣ ꯀꯩꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯨꯄꯤꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦꯅꯦ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯤꯗꯣ ꯂꯥꯛꯀꯅꯤ ꯂꯨꯍꯣꯡꯕꯗꯒ ꯑꯩ ꯑꯆꯨꯝꯕ ꯇꯧꯖꯗꯦ ꯍꯥꯏꯌꯦ ꯀꯅꯥ ꯎꯗ ꯄꯣꯠꯄꯨ ꯊꯥꯖꯕ꯭ꯔꯣ ꯒꯟꯖꯥ ꯆꯤꯡꯉꯤꯔꯥ ꯏꯁꯤꯡ ꯑꯉꯥꯎꯕ ꯊꯛꯂꯛꯏꯔꯥ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ ꯗꯦꯠ 19 ꯆꯠꯇ꯭ꯔꯤꯅꯦ ꯏꯁꯩ ꯆꯠꯇ꯭ꯔꯤꯑꯕ ꯂꯨꯍꯣꯡꯕꯁꯦ ꯏꯁꯩ ꯃꯤꯁꯤꯡꯁꯦ ꯕꯥꯇꯣꯟ ꯃꯌꯥꯝ ꯎꯕꯗ ꯀꯣꯛ ꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯑꯉꯥꯡ ꯅꯪꯅꯦ ꯃꯐꯦꯟꯗ ꯌꯥꯝ ꯐꯦꯡꯒꯅꯨ ꯅꯪ ꯏꯟꯚꯥꯏꯠ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯅꯌꯥꯗꯣ ꯀꯩ ꯍꯤꯒꯠꯂꯤꯅꯣ ꯅꯌꯥ ꯑꯗꯨꯒ ꯆꯁꯃꯥꯒꯤ ꯃꯀꯣꯛꯇ ꯊꯤꯜꯂꯨꯔꯣ ꯍꯥ ꯕꯥꯕꯔꯥꯝꯄꯨꯔꯗ ꯑꯣꯏꯔꯝꯃꯣꯏ ꯕꯥꯔꯃꯣꯅꯤꯒ ꯄꯜꯂꯛꯏꯗꯣ ꯕꯥꯇꯣꯟꯁꯦ ꯅꯪ ꯂꯧꯔꯤ ꯑꯩ ꯂꯧꯔꯤꯔꯣ ꯑꯣꯍꯣ ꯅꯦꯅꯦ ꯑꯪꯀꯜꯁꯦ ꯕꯦꯔꯥꯅꯦ ꯀꯔꯤ ꯑꯪꯀꯜꯁꯦ ꯕꯦꯔꯥꯅꯤ ꯀꯥꯏꯅ ꯏꯆꯦ ꯍꯥꯏꯅꯤ ꯍꯥ ꯅꯦꯅꯦ ꯍꯥꯏ ꯃꯥꯁꯦ ꯑꯣꯍꯣ ꯅꯦꯅꯦ ꯑꯪꯀꯜꯁꯦ ꯕꯦꯔꯥꯅꯦ ꯑꯣ ꯑꯣꯍꯣ ꯍꯥꯏꯔꯣ ꯑꯩ ꯃꯤꯁꯤ ꯁꯜꯂꯛꯇ꯭ꯔꯤ ꯂꯥꯛꯑꯣ ꯉꯥꯏꯒꯦ ꯉꯥꯏꯔꯝꯒꯅꯨ ꯅꯪ ꯉꯥꯏꯔꯝꯒꯅꯨ ꯑꯩ ꯏꯁꯩ ꯕꯥꯇꯣꯟ ꯍꯥꯏꯗꯣꯛꯀꯦ ꯀꯀꯥꯒꯤ ꯊꯃꯣꯏꯗ ꯀꯩꯕ ꯇꯤꯜꯍꯝ ꯊꯤꯟꯕ ꯀꯀꯥ
띵캉 아이가 틴브로 까까 네네 콜 프랭 쟁레보이 아 난 푸네 가이 미 붕어 뺑 들어이도 낭나라 다가짜리 아이 타하우데바 나라이 먹어버리 아코이다 nganna laoy leiraga chatsiye lakcheroi bungo lakcheroi khambagi mayumda ai laga cha tingani lakcheroi ibungo pakha chawwa lu hong pham da chang la ga puri chana charu ge la roi na khoi da phagi na te ngana laoi bunga laoi nang ji thaja de live ta bao Ali ni haraga jerum tere chawan mo en thajin ngai lei bro ha channel la live telescope thara ba da Ali ani haraga jerum tere chawan no en thaje bro ha ai na wa ngai khangla ri wa ngai ba ram butan la ga uncle sorry ai ka khok tane ne a ta thabam chalu re uncle sorry uncle wa swa le ai la ke ka haiban angang ni nang che kari no ido asumai no pra nene kai to shu nene uncle se bera ni ka hari jong ko ngau de die tinata ngau phai man ganja thak chalaga duk phaba parvati ima do no ka tu kan thak chan na isai do ima do nga hole dana ha no ka tu ka jhal ma cha pa ngau phai man jai sal le ima parvati du ing ta chabe ima pa no nga hon karan to na mahadev pa di khana le do nako ngau do hong bro ha kureng sakchal laga nana gandana salai te gi phiran pinchal le ason dana mi mang dana jai ganesha de ba sakpa ha nana gandana salai te punba ai adum tau jade kai tawjade kai na yak phaktung ngo ido nene hai am da un goe masi thola im cha se nene to un mo cha nene ai hayeng kol to kan ne ha tawjade kai tawdi ba ngona tinalo no ko ngau do parvati imana sat to bonoida ha ba imana duk phami dhyan tong le je no na katuk karang ganja phupa chingchale tan men nai dingai khale khau na jei de shaw re dana la son solaga jerum jen char bani na ko ngau bani yes chumi ure dana ai chan pina hare cha la son solaga jerum jen char bani na ko ngau bani देखा अंकल बुने केबा नुंसीना एबी चंगलक पनी कोय मा नुंसीदे नंगसे नुंसीदे ngang इ छैने नुंसीदे ngang इ बैने मथक कई हाई ताव जय गणेश छोलगे जुरुम ते चाबलो हा जय गणेश छोलगा जिरुम तेरे चाबरा बा थैंक यू आइगे एलबी दा लाकपिर बाइसिनाव नुंसिरबा आइगे इनाव खमा एकपम जापो बसे मयामा सपोर्ट तौबिउ अको इसिनाव अमतनी अखोय मैतै मचादी लोना सपोर्ट तौमिनगदबनी को जाम नुसिबि इसिनावनी आइना सुम मापु फागी तौबनी को नोक्सियाना अदो याम नुसिबा इनावनी मथमोय तिंगबा इनावनी अदो चैनल हाइब चैनल द लेबिरि सिना मैम पुरमा को YouTube channel हाइब सिटी वाल म सखंगबा दुमबा लाइव चैनल असिता इसा की परफॉर्मेंस गमजदना वीडियो अमम लौजरगा अखोना म्याना मियंग तहनजबा से सि यामना चावरबा कनोमनी को परफॉर्मेंस अमनी जाना मसागी जामना चावरबा कनोमनी को
ꯑꯁꯤꯕꯨ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯚꯤꯗꯤꯑꯣ ꯇꯥꯍꯟꯕ ꯉꯝꯃꯤꯕ ꯃꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯇꯕ ꯌꯥꯗꯦ ꯀꯣ ꯃꯣꯏꯁꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯗ ꯃꯇꯤꯛ ꯆꯥꯎꯔꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯗꯨꯅ ꯆꯦꯅꯦꯜꯗ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯔꯝꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯌꯦꯡꯉꯒ ꯂꯥꯏꯛ ꯇꯧꯗꯕ ꯇꯧꯕꯤꯅꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯇꯧꯕꯤꯅꯨ ꯀꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯑꯌꯦꯛꯄꯝ ꯃꯥꯁꯨ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯀꯣ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯚꯥꯞ ꯇꯥꯕ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯉꯥꯡꯅꯤ ꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯝꯁꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤꯀꯣ ꯑꯩꯅ ꯃꯄꯨ ꯏꯅꯥꯎ ꯄꯥꯈꯪ ꯃꯆꯥ ꯄꯥꯈꯪ ꯍꯥꯏꯅ ꯀꯧꯔꯤꯀꯣ ꯌꯥꯄꯣ ꯄꯥꯈꯪ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯅꯥꯎꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯗꯤ ꯃꯊꯣꯡ ꯈꯔ ꯍꯨꯛꯇꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯈꯪꯉꯕ ꯐꯗꯤ ꯐꯕꯅꯤꯀꯣ ꯑꯗꯨꯒ ꯑꯂꯤ ꯑꯅꯤ ꯆꯥꯏ ꯍꯥꯏꯔꯒ ꯌꯦꯔꯨꯝ ꯇꯔꯦꯠ ꯆꯥꯕꯅꯤꯀꯣ ꯑꯗꯣ ꯑꯂꯤ ꯑꯅꯤ ꯄꯜꯂꯒ ꯌꯦꯔꯨꯝ ꯇꯔꯦꯠ ꯆꯥꯕ ꯏꯅꯥꯎꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕꯕꯨ ꯌꯥꯔꯦ ꯈꯗꯥꯡꯀ ꯊꯥꯗꯔꯗꯅ ꯍꯩꯔꯦ ꯌꯥꯝꯅ ꯀꯥꯏꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯈꯗꯥꯡꯗꯣ ꯂꯧꯁꯜꯂꯒꯦ ꯄꯤꯔꯔꯣꯏ ꯈꯗꯥꯡ ꯍꯥꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯂꯧꯁꯜꯂꯒꯦ ꯈꯗꯥꯡ ꯃꯁꯤ ꯌꯥꯝ ꯈꯨꯝ ꯆꯥꯗꯦ ꯁꯦ ꯑꯩꯈꯣꯏ ꯃꯨꯕꯥꯡꯒꯤ ꯌꯦꯔꯨꯝ ꯃꯀꯣꯛ ꯇꯨ ꯑꯁꯤꯁꯨ ꯃꯨꯕꯥꯡ ꯍꯩ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯃꯨꯕꯥꯡ ꯍꯩꯕꯅ ꯁꯤꯁꯦ ꯃꯨꯕꯥꯡ ꯍꯩꯕꯅ ꯁꯤꯁꯦ ꯀꯩꯕ ꯚꯥꯏ ꯑꯔꯣꯏꯕꯗ ꯄꯨꯛꯅꯤꯡ ꯅꯥꯕ ꯋꯥꯍꯩꯇ ꯍꯥꯏ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯅꯥꯎꯈꯝꯕ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯅ ꯍꯥꯏꯕꯅꯤ ꯌꯥꯄꯣꯕ ꯑꯂꯤ ꯑꯅꯤ ꯊꯣꯡꯂꯒ ꯌꯦꯔꯨꯝ ꯇꯔꯦꯠ ꯆꯥꯕꯅꯤ ꯈꯝꯕ ꯑꯌꯦꯛꯐꯝꯁꯦ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯏꯅꯥꯎꯗꯣ ꯃꯥ ꯕꯥꯃꯔꯥꯝꯄꯨꯔꯒꯤꯅꯤ ꯀꯣꯛ ꯉꯥꯎꯔꯦꯅꯦꯅꯦ ꯑꯪꯀꯜꯁꯦ ꯁꯦꯟꯅꯕꯤꯌꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯀꯥꯒꯤ ꯏꯁꯩꯗꯣ ꯃꯇꯝ ꯂꯣꯏꯈꯔꯦ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯇꯨ ꯏꯅꯥꯎ ꯑꯃ ꯂꯩꯁꯦ ꯖꯥꯄꯣꯕ ꯑꯃ ꯂꯩꯁꯦ ꯃꯥꯒꯤ ꯁꯛꯄꯤꯔꯤꯃꯤ ꯃꯥ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯗ꯭ꯔꯕꯃꯤ ꯈꯪꯕ꯭ꯔꯥ ꯌꯦꯔꯨꯝ ꯑꯂꯤꯅꯤ ꯍꯥꯏꯔꯒ ꯌꯦꯔꯨꯝ ꯇꯔꯦꯠ ꯆꯥꯅꯤ ꯌꯦꯔꯨꯝ ꯑꯂꯤ ꯑꯍꯨꯝ ꯍꯥꯏꯔꯒ ꯌꯦꯔꯨꯝ 5 ꯆꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦꯕ ꯃꯥꯒꯤ ꯍꯥꯏꯕꯤꯔꯤꯕ ꯅꯦꯅꯦ ꯍꯥꯏ ꯑꯣꯀꯦ ꯏꯅꯥꯎꯈꯝꯕ ꯗꯦꯠ 19ꯒꯤꯗꯣ ꯂꯥꯛꯑꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ ꯅꯦꯅꯦꯒ ꯑꯪꯀꯜꯒ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯑꯃꯨꯛ ꯇꯥꯏ ꯇꯧꯒꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯍꯦ ꯅꯥꯕꯕꯣ ꯅꯪ ꯅꯇꯣꯝꯇꯅ ꯑꯂꯤꯅꯤ ꯆꯥꯏꯗꯅ ꯅꯪ ꯅꯇꯣꯝꯇꯅ ꯑꯂꯤ ꯑꯅꯤ ꯃꯌꯥꯝꯅ ꯎꯠꯂꯒ ꯌꯦꯔꯨꯝ 3 ꯆꯥꯏꯑꯕ ꯏꯉꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯇꯧꯗꯣꯏ ꯃꯨꯛꯕꯥꯡꯁꯦ ꯅꯪ ꯏꯕꯨꯡꯉꯣ ꯅꯪ ꯀꯤꯗꯣꯔꯤꯃꯤ ꯅꯪꯗꯤ ꯃꯌꯥꯝꯗ ꯑꯂꯤ ꯑꯅꯤ ꯊꯣꯡꯉꯒ ꯌꯦꯔꯨꯝ 3 ꯆꯥꯔꯤꯗꯅ ꯑꯩꯗꯤ ꯑꯂꯤ 5 ꯌꯦꯔꯨꯝ ꯀꯌꯥꯅꯣ ꯍꯥꯏꯌꯣ ꯑꯂꯤ 5 ꯌꯦꯔꯨꯝ ꯀꯌꯥꯅꯣ ꯌꯦꯔꯨꯝ 10ꯅꯤ ꯃꯌꯥꯝꯅ ꯑꯂꯤ 5 ꯎꯠꯇꯣꯃꯤ ꯆꯥꯕ ꯌꯦꯔꯨꯝ 15 ꯆꯥꯗꯣꯔꯤꯃꯤ ꯈꯪꯉꯦꯗꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯀꯀꯥ ꯌꯦꯡꯖꯍꯧꯅꯤ ꯏꯇꯥ ꯆꯥꯟꯅꯕꯤ ꯍꯥꯏꯅ ꯁꯛꯀꯗꯕ ꯍꯥꯏ ꯍꯣꯏ ꯅꯥꯕꯀ ꯍꯩꯇꯦ ꯅꯥꯕ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏ ꯅꯥꯕ ꯍꯥꯏꯔꯛꯀꯅꯨ ꯅꯥꯕꯒ ꯍꯩꯇꯦ ꯅꯥꯕ ꯍꯥꯏꯔꯛꯀꯅꯨ
ꯍꯣꯏꯅꯦ ꯍꯥꯏꯔꯅꯦꯕ ꯅꯨꯡꯁꯤꯕꯣ ꯅꯥ ꯌꯦꯛꯇ꯭ꯔꯒꯅꯦ ꯎꯅꯁꯤ ꯂꯨꯍꯣꯡꯕꯗꯣ ꯈꯪꯕ꯭ꯔꯣ 오케이 ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯪꯒꯜ ꯅꯠꯇ꯭ꯔꯒꯤ ꯂꯥꯏꯚ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯅꯪꯅ ꯀꯩꯅꯣꯁꯨ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯄꯨꯡ ꯇꯔꯥ ꯆꯥꯛ ꯆꯥꯕꯅꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯅꯁꯨ ꯑꯩ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯒ ꯎꯅꯖꯕꯅꯤ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯆꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯖꯕ ꯀꯣ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯉꯝꯍꯟꯕꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯅꯦꯜꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯥ ꯌꯦꯛꯇꯅ ꯃꯇꯝ ꯂꯩ ꯄꯨꯡꯗ 10ꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯒꯦ ꯁꯤ ꯋꯥꯐꯝ ꯑꯁꯤ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯦꯅꯦꯒꯁꯨ ꯈꯪꯅꯒꯦ ꯑꯪꯀꯜ ꯍꯣꯏ ꯀꯥꯏꯗꯦ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯑꯩꯗꯤ ꯀꯣꯏ ꯆꯠꯂꯤꯀꯣ ꯕꯥꯏ 오케이 ꯕꯥꯏ ꯒꯨꯗ 나잇 ꯊꯦꯡꯛ ꯌꯨ 이나우 ꯈꯝꯕ ꯅꯌꯥꯝꯕꯅ ꯁꯨꯝ ꯏꯅꯥꯎ ꯅꯨꯡꯁꯤꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯎ ꯈꯝꯕꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯅꯥꯎꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯒꯤ ꯀꯣ ꯃꯤꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯌꯥꯝꯕꯅ ꯃꯇꯝꯗꯨꯗ ꯕꯣꯔ ꯄꯤꯔꯤꯀꯣ ꯏꯅꯥꯎ ꯅꯨꯡꯁꯤꯕ 오케이 ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯉꯥꯏꯍꯥꯛ ꯂꯥꯡꯕꯒꯤꯗꯃꯛꯇ ꯅꯌꯥꯝꯕꯅ 이나오고 하는 타겟자리 굿락 오케이 바이바이 굿나잇 굿나잇 그냥 무시बनी Anh cho tôi rồi. Đây này thì còn rốt đi nào. Tôi đây. 저기 새 있는 거는 그건 어디 메인이네 난 까지 있거든 보고 나오고 어머니 아니네 본도나 본도심이 꼭 사도 아이때 갈 루홍을 노래가 이거 와이때 루홍바 tangka tulepa soto tarina masna sora 18-19 leitaba 20 tarik masna midati ulundur program di lomba dari pelabuhan keluar pelabuhan keluar kena naik bau Nah, apa ini? oh pelabuhan air kemudian juga isi jangka jari so tinggal posisi pergi list semua perlu 그거는 비비 다 그냥 이천 레비타 레브로 kakamangonggi matam lura kadore takachari i천 레비타 numiki kakamangolgi chanenda nang la laga wai sanabse kakamangon jam nungai jam haraure ado hoji minit tengah minit yang minit ani tengah ya kakamangolgi matam lura kadore ko
ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯀꯅꯥꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯣꯊꯥꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯥꯌꯦꯛꯇꯒ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ ꯍꯌꯦꯡꯗꯤ ꯃꯟꯗꯦꯅꯤꯅ ꯂꯣꯏꯅ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯅꯕ ꯀꯣ ꯃꯟꯗꯦꯁꯤ ꯋꯥꯛꯀꯤꯡ ꯇꯥꯏꯝ ꯊꯕꯛ ꯂꯩꯕ ꯃꯇꯝꯅꯤꯅ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯀꯅꯥꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯣꯊꯥꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯖꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯇꯧꯖꯔꯒꯦ ꯅꯥꯌꯦꯛꯇꯒ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯀꯀꯥꯒꯤ ꯊꯝꯃꯒꯦ ꯃꯤꯅꯤꯠ 2ꯇ ꯉꯥꯏꯔꯦ ꯀꯀꯥ ꯂꯣꯏꯒꯗꯕ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯔꯦꯕꯤꯇꯥ ꯑꯗꯨꯒ ꯄꯣꯊꯥꯔꯁꯤ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯀꯀꯥ ꯄꯥꯏ ꯁꯅꯤ ꯐꯤꯖ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯨꯀꯣ ꯀꯀꯥ ꯅꯆꯟꯒꯤ ꯋꯥꯍꯩ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯏꯆꯟ ꯔꯦꯕꯤꯇꯥ ꯅꯨꯡꯁꯤꯕꯤ ꯅꯨꯃꯤꯠꯀꯤ ꯅꯪꯅ ꯀꯀꯥ ꯃꯒꯣꯟ ꯆꯦꯡ ꯂꯥꯛꯄꯒꯤ ꯃꯇꯝꯗ ꯀꯀꯥ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯄꯩꯁꯥꯅꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯨ ꯀꯀꯥ ꯅꯆꯟꯒꯤ ꯋꯥꯍꯩ ꯁꯣꯏꯕꯒ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯏꯆꯟꯕꯨ kaka mongona haringa dan thagatsari 78 59 60 okay 2 hours lore